ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯄꯥꯟꯊꯣꯏ ꯃꯉꯥꯡꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯚꯦꯂꯦꯟꯇꯤꯅꯥ ꯄꯦꯕꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯕꯤꯅꯥ ꯁꯈꯤꯒꯤ ꯃꯆꯥꯅꯨꯄꯤ ꯊꯔꯣꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯅꯤ ꯉꯁꯤꯁꯦ꯫ ꯊꯔꯣꯁꯨ ꯃꯥꯒꯤ ꯄꯨꯟꯁꯤ ꯈꯣꯡꯂꯩ ꯑꯣꯏꯒꯗꯕ ꯄꯥꯝꯃꯨꯕ ꯃꯥꯒꯤ ꯉꯛꯁꯝꯗ ꯍꯨꯛꯅꯕ ꯀꯨꯟꯗꯣ ꯄꯔꯦꯡ ꯑꯗꯨ ꯂꯦꯡꯕ ꯂꯣꯏꯈ꯭ꯔꯦ꯫ ꯄꯨꯡꯖꯥ ꯈꯔꯒꯤ ꯃꯇꯨꯡ ꯀꯦꯅꯕ ꯃꯤꯁꯨ ꯂꯥꯛꯂꯗꯨꯅ ꯊꯔꯣꯕꯨ ꯀꯩꯅꯥ ꯑꯃ ꯑꯣꯏꯕꯒꯤ ꯅꯤꯡꯊꯤꯖꯅ ꯀꯦꯕꯤꯔꯝꯃꯤ꯫ ꯍꯛꯆꯥꯡꯗꯅ ꯂꯦꯁꯣꯟ ꯐꯨꯔꯤꯠ, ꯈ꯭ꯋꯥꯡꯗꯅ ꯊꯝꯕꯥꯜ ꯂꯩꯈꯣꯛ ꯑꯃꯗꯤ ꯀꯣꯛꯇ ꯀꯖꯦꯡ ꯂꯩ꯫ ꯄꯨꯝꯅꯃꯛ ꯑꯗꯨꯕꯨ ꯍꯦꯟꯅ ꯊꯧꯒꯠꯂꯤꯕꯗꯤ ꯂꯥꯏꯕꯛꯇ ꯅꯝꯂꯤꯕ ꯃꯥꯂꯦꯝ ꯂꯩꯁꯥ ꯑꯗꯨꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯉꯥꯜ ꯅꯥꯏꯅ ꯐꯖꯍꯟꯕꯒꯨꯝ ꯇꯧꯏ꯫ ꯃꯇꯥꯡ ꯑꯗꯨꯗ ꯕꯤꯅꯥ ꯁꯈꯤꯗꯣ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯃꯆꯥꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯀꯣꯡ ꯃꯌꯥ ꯑꯗꯨꯗ ꯇꯞꯅ ꯃꯤ ꯑꯇꯩ ꯇꯥꯗꯅꯕ ꯃꯑꯣꯡꯗ ꯍꯥꯏ ꯏꯃꯥꯒꯤ ꯕꯦꯝꯃ, ꯅꯪ ꯏꯃꯥꯅ ꯍꯥꯏꯕꯗꯨ ꯀꯥꯎꯅꯤꯀꯣ꯫ ꯍꯣꯔꯦꯟ ꯅꯨꯄꯥ ꯃꯌꯨꯝꯗ ꯍꯦꯛ ꯌꯧꯕꯒ ꯅꯪꯒꯤ ꯗꯥꯟ ꯑꯗꯒꯤ ꯅꯪꯒꯤ ꯅꯨꯄꯥꯒꯤ ꯄꯣꯄꯥꯡꯁꯤꯡꯗꯣ ꯃꯗꯨꯗꯒꯤ ꯅꯪꯅ ꯈꯔ ꯂꯣꯠꯁꯤꯜꯂꯒ ꯊꯝꯗꯧꯅꯤꯀꯣ꯫ ꯍꯌꯦꯡ ꯏꯃꯥꯅ ꯂꯨꯍꯣꯡ ꯅꯣꯡꯉꯥꯟꯕ ꯂꯥꯛꯄꯗ ꯄꯤꯔꯛꯇꯧꯅꯤꯀꯣ꯫ ꯅꯪ ꯄꯤꯔꯛꯇ ꯂꯥꯛꯇꯒ ꯌꯥꯔꯣꯏꯀꯣ, ꯀꯥꯎꯅꯤ ꯍꯥꯏꯔꯤꯕꯁꯤꯅꯤ꯫ ꯍꯣꯏꯍꯦ, ꯏꯃꯥꯁꯤꯗꯤ ꯑꯁꯤꯗ ꯑꯗꯨꯝ ꯍꯥꯏꯗꯅ ꯂꯩ꯫ ꯉꯍꯥꯟꯅ ꯍꯥꯏꯅꯈ꯭ꯔꯕ ꯋꯥ ꯅꯠꯇ꯭ꯔꯣ? ꯉꯍꯥꯟꯅ ꯍꯥꯏꯅꯈ꯭ꯔꯕꯁꯨ ꯅꯪ ꯑꯃꯨꯛ ꯀꯥꯎꯔꯕꯗꯤ ꯍꯥꯏꯗꯅ ꯅꯤꯡꯁꯤꯡꯂꯤꯕ ꯏꯃꯥꯅ ꯈꯪꯉꯕ꯭ꯔꯥ? ꯏꯃꯥꯅꯅꯦ ꯍꯥꯟꯅꯗꯒꯤ ꯃꯤꯒꯤ ꯁꯦꯜꯒ ꯈꯔ ꯇꯣꯟꯕꯅꯦ꯫ ꯅꯪ ꯂꯨꯍꯣꯡꯕꯒꯤ ꯃꯤꯉꯣꯟꯗꯒꯤ ꯄꯨꯁꯤꯜꯂꯨꯔꯤꯕ ꯁꯦꯜ ꯃꯌꯥꯝ ꯑꯁꯤꯒ ꯏꯃꯥꯅꯦ ꯃꯊꯥ ꯑꯗꯨꯝ ꯁꯥꯏꯗ꯫ ꯏꯃꯥ ꯅꯪ ꯀꯔꯥꯏꯗꯅꯣ ꯑꯝꯇ ꯂꯩꯔꯨ ꯆꯠꯂꯣ꯫ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯑꯣꯏꯕꯒꯤ ꯏꯁꯥꯒꯁꯦ ꯈꯔꯒ ꯃꯤꯍꯨꯟ ꯆꯦꯡꯒꯥ ꯆꯦꯡꯒꯨꯝꯅꯕꯅꯦ꯫ ꯏꯃꯥ ꯅꯪꯅ ꯃꯔꯣꯜ ꯑꯃ ꯇꯟꯕ ꯑꯃ ꯑꯗꯨꯝ ꯌꯥꯎꯏꯍꯦ ꯑꯩꯗꯤ꯫ ꯍꯣ, ꯂꯨꯍꯣꯡꯕꯒꯤꯗꯤ ꯀꯔꯤꯃꯇ ꯈꯜꯂꯨꯅꯨ ꯏꯆꯥꯁꯤꯗꯤ꯫ ꯀꯩꯅꯥ ꯁꯦꯟꯅꯕꯤ ꯑꯗꯨꯅ ꯇꯧ ꯍꯥꯏꯕꯗೋ ꯃꯗꯨ ꯈꯛ ꯇꯧꯔ ꯂꯣꯏꯔꯦ꯫ ꯏꯃꯥꯅ ꯍꯥꯏꯔꯤꯕ ꯑꯗꯨꯅ ꯃꯔꯨꯅꯤ ꯈꯪꯂꯕ꯭ꯔꯥ? ꯑꯩꯈꯣꯏ ꯏꯃꯥꯁꯤꯗꯤꯕ꯫ ꯍꯣꯏ ꯌꯥꯔꯦ ꯈꯪꯉꯦ꯫ ꯃꯇꯥꯡ ꯑꯗꯨꯗ ꯇꯊꯣꯠꯇꯣ ꯕꯤꯅꯥ ꯁꯈꯤꯕꯨ ꯊꯤꯔꯛꯂꯝꯃꯤ꯫ ꯕꯤꯅꯥ ꯁꯈꯤ, ꯕꯤꯅꯥ ꯁꯈꯤ, ꯁꯦ ꯁꯤꯅꯅꯦ ꯑꯩꯒꯤ ꯄꯣꯄꯥꯡꯅꯤꯁꯦ꯫ ꯍꯣꯏ ꯌꯥꯝꯃꯟꯈ꯭ꯔꯦ꯫ ꯑꯗꯣ ꯍꯣꯔꯦꯟ ꯏꯆꯥ ꯅꯨꯄꯤ ꯊꯤꯟꯕ ꯌꯥꯎꯗꯧꯅꯤꯀꯣ꯫ ꯅꯣꯏ ꯃꯌꯥꯝꯅ ꯌꯥꯎꯗ꯭ꯔꯕꯗꯤ ꯑꯩꯒꯤꯗꯤ ꯃꯤ ꯂꯩꯇꯦꯕ, ꯅꯣꯏꯅ ꯈꯪꯉꯤꯗꯨ ꯃꯉꯥꯏ꯫ ꯍꯣꯏꯅꯦ ꯑꯗꯨꯕꯨꯗꯤ ꯌꯥꯎꯗꯣꯏ ꯃꯔꯩꯔꯦ꯫ ꯑꯗꯣ ꯅꯪ ꯑꯩꯒꯤ ꯁꯦꯜꯗꯣ ꯂꯨꯍꯣꯡꯕ ꯍꯦꯛ ꯂꯣꯏꯕꯒ ꯄꯤꯅꯤ ꯍꯥꯏꯕꯅꯤꯀೋ꯫ ꯅꯪ ꯃꯗꯨ ꯀꯥꯎꯅꯤꯀꯣ꯫ ꯄꯤꯅꯤ ꯀꯩꯗꯧꯔꯒꯦ ꯇꯊꯣꯠ ꯅꯪꯒꯤ ꯁꯦꯜꯗꯣ ꯑꯩ ꯁꯣꯏꯗꯅ ꯄꯤꯅꯦꯕ꯫ ꯏꯆꯥꯁꯤ ꯂꯨꯍꯣꯡꯕ ꯑꯝꯇꯗꯤ ꯂꯣꯏꯈꯤꯁꯅꯨ ꯀꯩꯗꯧꯔꯒꯦ꯫ ꯅꯪ ꯑꯃ ꯃꯤꯒꯤ ꯂꯨꯍꯣꯡꯕ ꯂꯥꯛꯏꯔꯥ ꯁꯦꯜ ꯊꯧꯕ ꯂꯥꯛꯏꯔꯥ ꯀꯔꯤꯅꯣ? ꯑꯩꯒꯤꯁꯤꯔꯣ ꯑꯅꯤꯃꯛꯅꯦ꯫ ꯅꯪꯅ ꯑꯩꯉꯣꯟꯗ ꯃꯇꯝ ꯊꯥꯔꯛꯏꯁꯤ ꯌꯥꯝ ꯀꯨꯏꯔꯕ, ꯑꯗꯨꯅ ꯍꯟꯗꯛ ꯃꯇꯥꯡꯗ ꯁꯦꯜꯗꯨ ꯂꯧꯍꯧꯗ꯭ꯔꯕꯗꯤ ꯑꯩꯒꯤ ꯁꯦꯜ ꯁꯤꯡꯉꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯁꯥ ꯎꯗ꯭ꯔꯕ ꯑꯩ꯫ ꯍꯣꯏꯁꯦ, ꯑꯩ ꯁꯣꯏꯗꯅ ꯄꯤꯅꯤ ꯍꯥꯏꯔꯤꯗꯅ꯫ ꯑꯗꯣ ꯑꯩ ꯃꯄꯥꯟꯗ ꯀꯔꯤ ꯑꯋꯥꯠ ꯑꯄꯥ ꯑꯃꯨꯛꯇ ꯌꯦꯡꯈꯤꯒꯦ꯫ ꯅꯪ ꯁꯨꯝ ꯂꯩꯔꯝꯃꯨꯀꯣ꯫ ꯑꯁꯨꯝꯅ ꯂꯨꯍꯣꯡꯕ ꯑꯗꯨꯁꯨ ꯂꯣꯏꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯁꯣꯝꯗꯅ ꯁꯅꯥꯍꯟꯕꯤ ꯃꯃꯧ ꯂꯥꯛꯄꯒꯤ ꯃꯁꯥꯗꯨ ꯏꯔꯥꯡ ꯂꯥꯡꯖꯩ꯫ ꯂꯨꯍꯣꯡꯕ ꯅꯣꯡꯉꯥꯟꯕꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯏꯃꯨꯡꯗꯨ ꯅꯨꯄꯤ ꯃꯌꯨꯝꯒꯤ ꯃꯤ ꯂꯥꯛꯄꯒꯤ ꯀꯣꯏꯂꯥꯡ ꯂꯥꯡꯏ꯫ ꯁꯅꯥꯍꯟꯕꯤ ꯂꯥꯛꯂꯤꯕ ꯅꯨꯄꯤ ꯃꯌꯨꯝꯒꯤ ꯃꯤ ꯃꯌꯥꯝ ꯑꯗꯨꯒꯤ ꯑꯆꯥ ꯑꯊꯛ ꯑꯋꯥꯠ ꯑꯄꯥ ꯍꯪꯗꯨꯅ ꯀꯣꯏꯆꯦꯟ ꯆꯦꯟꯖꯩ꯫ ꯁꯅꯥꯍꯟꯕꯤꯅ ꯃꯌꯥꯝ ꯀꯔꯤ ꯑꯋꯥꯠ ꯑꯄꯥ ꯂꯩꯕ ꯍꯦꯛꯇ ꯍꯥꯏꯕꯤꯔꯛꯎꯀꯣ꯫ ꯀꯔꯤꯃꯇ ꯏꯀꯥꯏꯕꯤꯔꯨꯅꯨ꯫ ꯏꯕꯦꯝꯃ ꯍꯣꯏꯒꯤ ꯁꯤꯡꯖꯨꯗꯣ ꯈꯔ ꯍꯥꯞꯍꯜꯂꯛꯀꯦ꯫ ꯅꯨꯄꯤ ꯑꯃꯅ ꯌꯥꯔꯅꯤ ꯏꯅꯦ, ꯆꯥꯕ ꯉꯝꯗ꯭ꯔꯦ ꯑꯩꯈꯣꯏꯗꯤ ꯌꯥꯔꯅꯤꯌꯦ꯫ ꯀꯔꯤꯒꯤ ꯌꯥꯕꯅꯣ, ꯍꯥꯞꯍꯜꯂꯛꯀꯦ ꯀꯩꯅꯣ꯫ ꯆꯥꯛꯁꯪꯂꯣꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏ ꯅꯣꯏꯕꯨ ꯀꯅꯥꯅꯣ ꯃꯌꯥꯏ ꯀꯥꯁꯤꯗ ꯁꯤꯡꯖꯨꯗꯣ ꯈꯤꯇ ꯄꯨꯊꯣꯔꯛꯎꯍꯦ꯫ ꯑꯉꯥꯡ ꯑꯃꯅ ꯁꯤꯡꯖꯨꯗꯨ ꯀꯣꯜ ꯑꯃꯗ ꯍꯥꯞꯇꯨꯅ ꯄꯨꯊꯣꯔꯛꯏ꯫ ꯍꯥꯞꯄꯣ ꯑꯗ ꯐꯝꯃꯤꯕ ꯅꯥꯗꯣꯜ ꯍꯣꯏꯅꯅꯦ ꯍꯣꯏ ꯃꯌꯥꯝꯗꯣ ꯈꯔ ꯂꯣꯏꯅ ꯍꯥꯞꯄꯝꯃꯨ꯫ ꯑꯗꯨꯗꯤ ꯃꯌꯥꯝ ꯆꯥꯕꯤꯍꯧꯈꯣꯀꯣ꯫ ꯑꯩ ꯃꯧꯒꯤ ꯀꯥꯗ ꯐꯝꯃꯤꯕ ꯃꯌꯥꯝꯁꯤꯒꯤꯁꯨ ꯑꯃꯨꯛꯇ ꯍꯪꯉꯨꯈꯤꯒꯦ꯫ ꯁꯅꯥꯍꯟꯕꯤ ꯃꯃꯧꯒꯤ ꯀꯥ ꯑꯗꯣꯝꯗ ꯑꯃꯨꯛ ꯆꯪꯉꯛꯏ꯫ ꯑꯗꯨꯒ ꯃꯃꯧ ꯅꯨꯄꯤꯒꯤ ꯃꯃꯥ ꯕꯤꯅꯥ ꯁꯈꯤꯗ ꯑꯃꯨꯛ ꯍꯪꯉꯤ꯫ ꯕꯤꯅꯥ ꯁꯈꯤ, ꯀꯔꯤꯅꯣ ꯏꯆꯥ ꯆꯥꯗ꯭ꯔꯗꯤ ꯀꯩꯗꯧꯔꯦ? ꯆꯥꯕ ꯌꯥꯗ꯭ꯔꯕꯣ ꯇꯧꯔꯤꯁꯤꯕꯣ? ꯌꯥꯏꯗ, ꯌꯥꯝꯅ ꯍꯥꯎꯏꯅꯃ, ꯑꯣꯟꯊꯣꯛꯅ ꯐꯖꯅꯕꯨ ꯁꯤꯟꯕꯤꯔꯝꯈ꯭ꯔꯦ꯫ ꯆꯥꯎ ꯑꯩ ꯑꯧꯗ ꯍꯥꯞꯍꯜꯂꯒꯦ ꯑꯉꯥꯡꯁꯤꯡꯗ꯫ ꯃꯌꯥꯝꯁꯨ ꯍꯦꯛꯇ ꯍꯥꯏꯕꯤꯔꯛꯎꯀꯣ, ꯀꯔꯤꯃꯇ ꯀꯣꯏꯕꯤꯅꯨ꯫ ꯍꯣꯏ ꯏꯅꯝꯃ, ꯌꯥꯝꯅ ꯍꯥꯎꯈ꯭ꯔꯦ꯫ ꯅꯨꯡꯗꯥꯡꯒ ꯆꯔꯥ ꯍꯦꯟꯕ ꯑꯗꯨꯝ ꯌꯥꯔꯅꯤ꯫ ꯍꯦꯟꯗꯣꯛꯑꯣ ꯍꯦꯛ꯫ ꯁꯤꯗꯅꯦ ꯇꯥꯕ ꯃꯈꯩ ꯍꯦꯛ ꯆꯥꯊꯣꯛꯈ꯭ꯔꯣ꯫ ꯑꯗꯨꯅ ꯐꯔꯅꯤ ꯏꯅꯝꯃ꯫ ꯑꯗꯨꯗꯤ ꯅꯣꯏ ꯆꯥꯍꯧꯈꯣꯀꯣ, ꯑꯩ ꯑꯁꯣꯝꯗꯁꯨ ꯍꯥꯏꯐꯦꯠꯇꯪ ꯊꯣꯛꯎꯈꯤꯒꯦ꯫ ꯍꯣꯏ ꯏꯅꯝꯃ꯫ ꯁꯅꯥꯍꯟꯕꯤ ꯊꯣꯛꯈ꯭ꯔꯕꯗ ꯕꯤꯅꯥ ꯁꯈꯤ ꯃꯤ ꯇꯥꯗꯅꯕ ꯃꯑꯣꯡꯗ ꯃꯆꯥꯅꯨꯄꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯏꯕꯦꯝꯃ, ꯑꯩꯅ ꯍꯥꯏꯕꯗꯨ ꯄꯤꯔꯛꯑꯣꯅꯦ ꯅꯪꯕꯣ, ꯅꯅꯦꯝ ꯆꯪꯉꯛꯇ꯭ꯔꯤꯉꯩꯁꯤꯗ꯫ ꯏꯃꯥ ꯅꯪꯁꯤꯗꯤ ꯅꯪꯉꯔꯣꯏꯗ꯭ꯔꯣ? ꯀꯩꯅꯣ ꯈꯪꯗꯦꯕ, ꯃꯤꯅ ꯑꯃꯨꯛ ꯎꯔꯒ ꯀꯩ ꯈꯟꯗꯣꯏꯅꯣ? ꯑꯗꯨꯅꯕꯨ ꯑꯩꯁꯨ ꯍꯧꯖꯤꯛ ꯃꯇꯥꯡ ꯆꯥꯔꯤꯉꯩꯁꯤꯗ ꯄꯤꯔꯛꯑꯣ ꯍꯥꯏꯔꯤꯁꯤꯗꯤ꯫
ꯍꯣꯔꯦꯟ ꯆꯠꯂꯝꯗꯥꯏꯗ ꯍꯣꯕꯤ ꯍꯣꯕꯤ ꯑꯃꯨꯛ ꯀꯥꯎꯅꯅꯤꯕ ꯍꯣꯏ ꯁꯦ ꯏꯃꯥ ꯃꯤ ꯌꯦꯡꯉꯛꯄ꯭ꯔꯥ ꯌꯦꯡꯉꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯅꯦꯛ ꯃꯁꯤ ꯑꯗꯨꯗ ꯌꯦꯞꯂꯤꯕ ꯁꯦꯜ ꯈꯔꯗꯨ ꯃꯃꯥꯗ ꯇꯨꯃꯤꯟꯅ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯗꯨꯅ ꯄꯤꯁꯤꯜꯂꯤ ꯁꯦ ꯏꯃꯥ ꯁꯦꯡꯒꯥꯎꯗꯨꯗ ꯁꯠ ꯍꯥꯞꯆꯤꯜꯂꯨꯁꯤ ꯃꯤ ꯎꯗ꯭ꯔꯤꯉꯩꯗ ꯀꯗꯥꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯕꯤꯅꯥ ꯁꯈꯤꯁꯨ ꯃꯉꯛ ꯃꯅꯥꯗ ꯃꯤ ꯌꯦꯡꯉꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯣꯌꯦꯡ ꯌꯦꯡꯉꯒ ꯁꯦꯡꯒꯥꯎꯗ ꯊꯣꯛ ꯍꯥꯞꯆꯤꯟꯈꯤ ꯇꯣ ꯁꯤ ꯑꯣꯏꯔꯗꯤ ꯌꯥꯔꯦꯗꯅ ꯁꯤ ꯑꯣꯏꯔꯗꯤ ꯅꯦꯅꯥ ꯇꯥꯅ ꯐꯝꯃꯒ ꯑꯆꯥ ꯑꯊꯛꯁꯤꯡꯁꯤ ꯄꯨꯛꯀꯥꯏꯕ ꯃꯈꯩ ꯆꯥꯔꯒꯦ ꯀꯗꯥꯏ ꯏꯕꯦꯝꯃ ꯁꯤꯡꯖꯨ ꯑꯗꯒꯤ ꯀꯥꯡꯍꯧꯒꯁꯦ ꯈꯔ ꯄꯨꯍꯜꯂꯛꯎꯍꯦ ꯏꯃꯥꯗꯤ ꯁꯤꯅꯗꯤ ꯑꯣꯛꯑꯣꯏ ꯍꯣꯏ ꯁꯦ ꯏꯃꯥ ꯅꯃꯥꯡꯗ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯍꯥꯟꯅ ꯑꯝꯇ ꯆꯥꯕ ꯂꯣꯏꯈꯣ 이마기 ꯍꯧꯅꯕꯤ ꯅꯃꯤꯟꯅ ꯍꯥꯟꯅ ꯀꯔꯥꯝꯕꯤꯗꯣ ꯇꯧꯈꯤꯅꯨ ꯑꯗꯣ ꯏꯕꯦꯝꯃ ꯅꯣꯏꯒꯤ ꯄꯣꯠꯌꯦꯡ ꯗꯥꯟꯕꯨ ꯀꯌꯥꯒꯗꯤ ꯇꯥꯒꯦ ꯈꯪꯗ꯭ꯔꯤꯗ ꯏꯃꯥ ꯊꯤꯗ꯭ꯔꯤ ꯃꯈꯣꯏ ꯇꯥꯅ ꯉꯁꯥꯏ ꯊꯤꯁꯦ ꯍꯥꯏꯕꯅꯤ ꯑꯗ ꯑꯩꯅ ꯀꯣꯟꯅ ꯊꯤꯔꯁꯦ ꯍꯥꯏꯗꯅ ꯊꯤꯍꯟꯗ꯭ꯔꯤꯅꯤ ꯏꯃꯥꯗ ꯁꯦꯜ ꯈꯔꯗꯣ ꯄꯤꯈ꯭ꯔꯒ ꯍꯣꯔꯦꯟ ꯇꯞꯅ ꯊꯤꯔꯒꯦ ꯇꯧꯅꯤ ꯁꯤꯡꯗꯤ ꯁꯤꯡꯕꯖꯥꯅꯤꯀꯣ ꯑꯩꯒꯤ ꯏꯆꯥꯁꯦ ꯁꯤꯡꯅꯤ ꯑꯩꯅ ꯑꯍꯥꯟꯕ ꯑꯗꯨꯝ ꯑꯣꯏꯔꯝꯅꯤ ꯄꯣꯠꯌꯦꯡ ꯗꯥꯟꯗꯒꯤ ꯁꯦꯜ ꯍꯨꯔꯥꯟꯂꯒ ꯏꯃꯥꯗ ꯊꯩꯔꯤꯁꯦ ꯍꯥꯏ ꯇꯨꯃꯤꯟꯅ ꯂꯩꯌꯨꯅꯦ ꯃꯤ ꯑꯃꯨꯛ ꯇꯥꯅꯤ ꯑꯗꯨꯕꯨ ꯀꯩꯗꯧꯒꯦ ꯅꯃꯥ ꯑꯩꯒꯤ ꯂꯩꯇ ꯂꯥꯏꯔꯗ ꯑꯗꯨꯛ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯋꯥꯅꯤ ꯑꯩꯁꯨ ꯏꯃꯥꯒꯤ ꯐꯤꯕꯝꯗꯣ ꯈꯪꯕꯅꯕꯨ ꯃꯤꯅ ꯇꯧꯅꯗꯕ ꯊꯤꯗꯅ ꯏꯃꯥꯒꯤ ꯄꯤꯔꯤꯁꯤꯅꯤ ꯏꯆꯥꯇꯅꯤ ꯍꯦ ꯕꯤꯅꯥ ꯁꯈꯤ ꯍꯥꯏꯕꯤꯁꯤ ꯊꯕꯛꯇꯤ ꯁꯨꯅꯤꯡꯗꯦ ꯑꯗꯨꯒ ꯃꯤꯉꯣꯟꯗꯒꯤ ꯁꯦꯜ ꯄꯨꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯄ ꯄꯥꯝꯕ ꯃꯤꯅꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈꯤ ꯅꯣꯡꯃ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ ꯕꯤꯅꯥ ꯁꯈꯤ ꯇꯨꯝꯕ ꯍꯧꯒꯠꯂꯛꯏ ꯍꯀꯥꯝꯗꯨ ꯂꯥꯎꯅ ꯆꯜꯂꯤ ꯅꯨꯃꯤꯠꯇꯤ ꯐꯅ ꯊꯦꯡꯂꯝꯃꯅꯤ ꯇꯧꯔꯤꯁꯦ ꯑꯗꯨꯕꯨ ꯂꯩꯆꯤꯟꯁꯤꯗꯤ ꯁꯨꯝ ꯊꯥꯗꯅ ꯂꯩꯋꯥꯅꯤ ꯅꯤꯡꯊꯝꯊꯥ ꯑꯣꯏꯕꯅꯔ ꯀꯩꯅꯣ ꯏꯪꯕꯗ ꯌꯥꯗ꯭ꯔꯦ ꯇꯧꯔꯤꯕꯁꯦ ꯃꯥꯡꯒꯣꯜꯁꯤꯗ ꯐꯛ ꯊꯥꯔꯒ ꯅꯨꯡꯁꯥ ꯋꯥꯎꯔꯤ ꯊꯣꯛꯏꯁꯦ ꯉꯥꯏꯍꯥꯛꯇ ꯑꯗꯨꯝ ꯌꯥꯏꯈꯤꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯐꯛ ꯊꯥꯔꯒ ꯅꯨꯡꯁꯥ ꯑꯃꯨꯛ ꯌꯥꯏꯗꯨꯅ ꯂꯩꯊꯣꯛꯏ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡ ꯑꯗꯨꯗ ꯇꯥꯊꯣꯠꯇꯨ ꯇꯨꯡꯂꯣꯝꯗꯒꯤ ꯀꯧꯔꯛꯏ ꯕꯤꯅꯥ ꯁꯈꯤꯌꯥ ꯃꯁꯤ ꯃꯤꯅ ꯀꯧꯔꯤꯒꯁꯦ ꯈꯨꯝꯗꯦꯅꯦ ꯍꯩ ꯕꯤꯅꯥ ꯁꯈꯤꯌꯥ ꯅꯪꯕꯨ ꯇꯥꯗ꯭ꯔꯣ ꯑꯩꯅ ꯀꯧꯔꯤꯁꯦ ꯑꯁ ꯀꯅꯥꯅꯣ ꯃꯤꯅ ꯉꯥꯏꯍꯥꯛꯇ ꯅꯨꯡꯁꯥ ꯌꯥꯏꯔꯒ ꯅꯨꯡꯉꯥꯏꯅ ꯎꯏꯔꯤꯉꯩꯁꯤꯗ ꯄꯪꯀꯧꯗ ꯍꯦꯛ ꯀꯧꯋꯦ ꯋꯥꯅꯤ ꯍꯩꯃ ꯇꯥꯊꯣꯠ ꯅꯪ ꯑꯣꯏꯔꯦ ꯀꯥꯈꯠꯂꯛꯑꯣ ꯐꯛꯁꯤꯗ ꯐꯝꯃꯨꯁꯤ ꯐꯝꯕꯒ ꯂꯥꯏꯔꯤ ꯉꯁꯤꯗꯤ ꯑꯩ ꯅꯪꯒ ꯋꯥ ꯆꯞ ꯆꯥꯕꯤ ꯑꯃꯇ ꯉꯥꯡꯅꯒꯦ ꯍꯥꯏꯗꯅ ꯂꯥꯛꯏꯕꯅꯤ ꯑꯗꯨꯕꯣꯕ ꯅꯪꯁꯨ ꯃꯥꯡꯒꯣꯜꯁꯤꯗ ꯀꯥꯈꯠꯂꯛꯑꯒ ꯉꯥꯏꯍꯥꯛꯇ ꯐꯝꯕꯗꯤ ꯌꯥꯏꯗꯅ ꯑꯗꯥꯏꯗ ꯆꯨꯔꯤ ꯃꯈꯥꯗꯨꯗ ꯁꯨꯝ ꯂꯦꯞꯄꯒ ꯋꯥꯔꯤꯗꯣ ꯂꯥꯎꯗꯅ ꯁꯥꯟꯅꯁꯤ ꯍꯥꯏꯕ꯭ꯔꯣ ꯍꯣꯏꯁꯦ ꯈꯔ ꯆꯪꯁꯤꯜꯂꯨꯁꯦ ꯐꯝꯃꯛꯀꯦꯁꯦ ꯁꯦ ꯁꯤꯗ ꯐꯝꯃꯨꯁꯦ ꯍꯣꯏꯁꯦ ꯑꯗꯣ ꯑꯩꯒꯤ ꯁꯦꯜꯗꯨꯗꯤ ꯀꯃꯥꯏ ꯇꯧꯔꯕ ꯅꯆꯥꯅꯨꯄꯤ ꯂꯨꯍꯣꯡꯈꯤꯕꯁꯨ ꯊꯥ ꯐꯥꯖꯤꯜꯂꯛꯇꯧꯔꯦ ꯅꯪꯅ ꯂꯨꯍꯣꯡꯕ ꯍꯦꯛ ꯂꯣꯏꯕꯒ ꯄꯤꯒꯦꯅ ꯍꯥꯏꯈꯤꯕꯗꯣ ꯍꯟꯗꯛ ꯃꯁꯤ ꯈꯔ ꯂꯧꯈꯤꯕꯗꯨꯒ ꯄꯨꯟꯅ ꯄꯤꯔꯛꯑꯣꯀꯣ ꯅꯪꯒꯤ ꯁꯦꯜꯗꯨꯕꯨ ꯄꯨꯟꯅ ꯀꯌꯥꯕꯨ ꯁꯨꯔꯒꯦ ꯃꯊꯣꯏꯅꯦ ꯃꯔꯦꯞꯅꯦ ꯄꯨꯟꯅ ꯑꯃꯨꯛꯇ ꯍꯥꯏꯔꯛꯑꯣ ꯑꯩ ꯀꯥꯎꯈ꯭ꯔꯦ ꯁꯦꯜꯕꯨꯔꯣ ꯍꯟꯗꯛ ꯃꯁꯤ ꯈꯔꯗꯨꯒ ꯄꯨꯟꯅ ꯂꯨꯄꯥ 750ꯃꯨꯛꯇꯤ ꯁꯨꯔꯝꯃꯅꯤ ꯐꯅꯌꯥꯝꯗꯤ ꯌꯥꯝꯃꯕꯅꯤ ꯅꯪꯒꯤꯁꯦ ꯄꯨꯟꯅ ꯂꯨꯄꯥ 750 ꯁꯨꯔꯦ ꯍꯥꯏꯕ ꯍꯣꯏꯅꯦ ꯑꯗꯣ ꯉꯁꯤ ꯄꯤꯔꯗꯣꯏ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯅꯆꯥꯅꯨꯄꯤ ꯂꯨꯍꯣꯡꯕ ꯂꯣꯏꯕꯒ ꯄꯤꯒꯦ ꯍꯥꯏꯕꯗꯨꯗ ꯑꯩꯁꯦ ꯉꯍꯥꯟꯁꯨ ꯂꯥꯛꯑꯝꯕꯅꯤ ꯑꯗ ꯅꯪꯗꯤ ꯂꯩꯔꯝꯗ꯭ꯔꯦ ꯉꯁꯤ ꯑꯃꯨꯛ ꯂꯥꯛꯏꯕꯁꯤꯅꯤ ꯉꯍꯥꯟꯗꯨꯔꯣ ꯑꯗꯨꯗꯤ ꯑꯩ ꯊꯕꯛ ꯑꯃ ꯆꯠꯊꯣꯛꯎꯔꯕ ꯑꯗꯨꯗ ꯊꯦꯡꯅꯗꯕ ꯑꯣꯏꯔꯝꯅꯤ ꯍꯣꯏꯁꯦ ꯐꯔꯦ ꯑꯗꯣ ꯑꯩꯒꯤ ꯁꯦꯜꯗꯣ ꯍꯧꯖꯤꯛ ꯑꯩ ꯂꯥꯛꯏꯉꯩꯁꯤꯗ ꯑꯗꯨꯝ ꯄꯨꯈ꯭ꯔꯒꯦ ꯇꯥꯊꯣꯠ ꯅꯪꯒꯤ ꯁꯦꯜꯗꯣ ꯂꯨꯄꯥ 750 ꯇꯥꯔꯦꯕꯀꯣ ꯍꯣꯏꯅꯦ ꯇꯥꯔꯦꯅꯦ ꯅꯪꯅ ꯃꯊꯣꯏ ꯆꯥꯡ ꯅꯥꯏꯅ ꯄꯤꯔꯛꯇꯕ ꯑꯗꯒꯤ ꯃꯆꯤꯠ ꯂꯧꯕꯗꯨꯒ ꯍꯥꯏꯔꯨꯔꯒꯗꯤ 750ꯗ ꯅꯠꯇꯦ 1,400 ꯑꯃꯨꯛ ꯑꯣꯏꯔꯝꯅꯤ ꯑꯗ ꯑꯩꯁꯨ ꯅꯪꯒꯤ ꯂꯩꯇꯕꯁꯤꯗ ꯈꯔ ꯌꯦꯡꯊꯣꯛ ꯌꯦꯡꯁꯤꯟ ꯇꯧꯔꯒ 750ꯗꯨ ꯄꯤꯔꯛꯑꯣ ꯑꯗꯨꯒ ꯂꯣꯏꯁꯤꯟꯅꯔꯁꯤ ꯍꯥꯏꯔꯤꯕꯅꯤ ꯇꯥꯊꯣꯠ ꯑꯩꯁꯦ ꯀꯔꯤꯅꯣ 750ꯗꯣ ꯃꯗꯨꯗꯒꯤ ꯈꯔꯒ ꯇꯥꯈꯣ ꯍꯥꯏꯔꯤꯔꯣ ꯅꯪꯒꯤꯁꯦ ꯑꯗꯨꯒꯤ ꯅꯠꯇꯦꯗ ꯑꯗꯨꯗꯤ ꯀꯩꯗꯧꯔꯒꯦ ꯕꯤꯅꯥ ꯁꯈꯤꯌꯥ ꯏꯀꯥꯛ ꯇꯧꯔ ꯂꯩꯔꯅꯣ ꯁꯦꯜꯗꯣ ꯁꯠ ꯄꯨꯊꯣꯔꯛꯑꯣ ꯑꯩ ꯊꯦꯡꯉꯦ ꯋꯥꯅꯤ ꯑꯩ ꯆꯠꯂꯒꯦ ꯑꯩ ꯆꯥꯛꯀ ꯊꯣꯡꯗ꯭ꯔꯤꯕꯅꯤ ꯃꯈꯣꯏ ꯃꯄꯥꯗꯣ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯗꯅ ꯏꯁꯧ ꯂꯥꯡꯉꯝꯕ ꯇꯥꯔꯦꯕ ꯇꯥꯊꯣꯠ ꯁꯨꯃꯥꯏ ꯇꯧꯔꯁꯤ ꯅꯪꯒꯤ ꯁꯦꯜꯗꯣ ꯑꯩ ꯈꯔ ꯂꯩꯔꯒ ꯇꯞꯅ ꯄꯤꯔꯛꯑꯒꯦ ꯅꯪ ꯁꯥꯎꯔꯅꯣꯕ ꯀꯔꯤꯕ ꯅꯪ ꯍꯧꯖꯤꯛꯀꯤꯗꯣ ꯅꯠꯇꯦ ꯅꯪ ꯍꯧꯖꯤꯛꯀꯤꯗꯣ ꯀꯔꯤ ꯍꯥꯏꯕꯅꯣ ꯑꯃꯨꯛꯇꯪꯒ ꯍꯥꯏꯔꯛꯎꯅꯦ ꯁꯦꯜꯗꯣ खरा लेरगा तपना पिरअगे नंग साउनो हाइबा ताथोत बिना सखीगी वादुदा ngसाइदगी साउरमदबदो साउगलई बिना सखिया नंगीसे ऐसे फगी फरांग नि काइना खलिरा ऐसे फगी फरांग लबा नंग नंगांगिदु कइनो नंग नंगांगिदु ताबा याबा वाराबा ताथोत ऐ नंगबु फगी नि काइना खनबगी वा नतेको
ꯑꯩ ꯐꯔꯛ ꯑꯃ ꯇꯥꯗꯅ ꯇꯧꯕꯅꯤ ꯈꯔ ꯂꯩꯔꯒ ꯑꯩ ꯁꯣꯏꯗꯅ ꯄꯤꯔꯒꯦꯕ ꯑꯩ ꯄꯤꯔꯒꯦꯕ ꯑꯁꯦꯡꯕ ꯄꯤꯔꯒꯦ ꯍꯥꯏꯔꯤꯕꯁꯤꯅꯤ ꯀꯩꯅꯣ ꯕꯤꯅꯥꯁꯈꯤ ꯅꯪ ꯉꯥꯡꯉꯤꯗꯨ ꯀꯩꯅꯣ ꯍꯥ ꯑꯁꯨꯛ ꯀꯩꯕ ꯃꯇꯝꯁꯤ ꯅꯪꯅ ꯊꯥꯗꯅ ꯂꯥꯛꯑꯒ ꯍꯧꯖꯤꯛ ꯃꯇꯝ ꯌꯧꯔꯛꯑꯒ ꯑꯃꯨꯛ ꯐꯔꯛ ꯇꯥꯔꯦ ꯀꯣꯟꯅ ꯇꯞꯅ ꯄꯤꯔꯒꯦ ꯀꯥꯏꯗꯤ ꯀꯩꯅꯣꯕ ꯍꯥ ꯅꯪꯒꯤꯁꯦ ꯑꯩꯁꯤꯕꯨ ꯎꯁꯤꯠꯇ꯭ꯔꯤꯕ꯭ꯔꯣ ꯍꯥ ꯎꯁꯤꯠꯇ꯭ꯔꯤꯕ꯭ꯔꯕ ꯇꯥꯊꯣꯠ ꯅꯪ ꯁꯥꯎꯅꯨꯁꯦ ꯑꯝꯇ ꯇꯞꯊꯈꯣꯁꯦ ꯑꯩ ꯅꯪꯕꯨ ꯎꯁꯤꯠꯇꯕꯒ ꯅꯠꯇꯦ ꯋꯥꯅꯤ ꯁꯣꯝꯗ ꯌꯥꯗ ꯇꯧꯔꯤꯅꯦꯕ ꯁꯤꯗꯕꯨ ꯀꯔꯤꯗꯅꯣꯕ ꯑꯩꯅ ꯁꯥꯎꯔꯣꯏꯗꯧꯔꯤꯕꯁꯤꯕꯣ ꯑꯩꯗꯤ ꯍꯥꯏꯔꯤꯕꯁꯤꯅꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯑꯩꯒꯤ ꯁꯦꯜꯗꯣ ꯌꯥꯝ ꯊꯨꯅ ꯄꯤꯔꯛꯎ ꯍꯥꯏꯔꯤꯕꯁꯤꯅꯤ ꯁꯤꯗ ꯋꯥ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯉꯥꯡꯅꯕꯒꯤ ꯃꯊꯧ ꯇꯥꯗꯦꯀꯣ ꯇꯥꯊꯣꯠ ꯅꯪꯕꯨ ꯁꯥꯎꯅꯣꯃꯤ ꯑꯩꯁꯦ ꯐꯔꯛ ꯑꯃ ꯇꯥꯗꯅ ꯇꯧꯕꯅꯦꯃꯤ ꯀꯔꯤꯒꯤ ꯐꯔꯛ ꯇꯥꯕꯅꯣ ꯃꯤꯒꯤ ꯁꯦꯜꯕꯨ ꯆꯍꯤ ꯀꯨꯝ ꯀꯌꯥꯅꯣ ꯑꯃ ꯄꯨꯔꯒ ꯃꯊꯣꯏ ꯄꯤꯅꯦꯁꯨ ꯈꯟꯗꯕ ꯑꯗꯒꯤ ꯃꯔꯦꯞ ꯄꯤꯊꯣꯛꯀꯅꯦꯁꯨ ꯈꯪꯗꯕ ꯁꯤꯕꯨ ꯀꯅꯥꯅ ꯌꯥꯗꯣꯏꯅꯣꯕ ꯇꯥꯊꯣꯠ ꯑꯩ ꯈꯔ ꯂꯩꯔꯒ ꯅꯪꯒꯤ ꯁꯦꯜꯗꯣ ꯃꯊꯣꯏꯗꯒꯤ ꯃꯔꯦꯞꯇꯒꯤ ꯂꯨꯄꯥ ꯑꯃ ꯐꯥꯎ ꯇꯥꯎ ꯍꯥꯏꯗꯅꯅꯦ ꯁꯣꯏꯗꯅ ꯁꯤꯡꯉꯒꯦꯕ ꯑꯩ ꯁꯤꯡꯉꯒꯦ ꯍꯥꯏꯔꯤꯕꯁꯤꯅꯤꯀꯣ ꯑꯩ ꯌꯥꯔꯣꯏ ꯀꯔꯤꯒꯤ ꯈꯔ ꯂꯩꯕ ꯉꯁꯤꯃꯛ ꯍꯧꯖꯤꯛꯃꯛ ꯑꯩꯒꯤ ꯁꯦꯜꯗꯣ ꯄꯤꯒꯗꯕꯅꯤ ꯃꯇꯝ ꯑꯁꯨꯛ ꯀꯨꯏꯕꯁꯤ ꯅꯆꯥꯅꯨꯄꯤꯒꯤ ꯂꯨꯍꯣꯡꯕ ꯂꯣꯏ ꯐꯥꯎꯕꯗ ꯉꯥꯏꯌꯣ ꯍꯥꯏꯗꯅ ꯑꯩ ꯉꯥꯏꯔꯦꯗꯅ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯈꯔ ꯂꯩꯔꯒ ꯄꯤꯒꯦ ꯀꯥꯏ ꯕꯤꯅꯥꯁꯈꯤ ꯅꯪ ꯌꯥꯝ ꯍꯧꯅꯨꯍꯦ ꯑꯩꯉꯣꯟꯗ ꯑꯩꯒꯤ ꯏꯁꯤꯡ ꯑꯔꯥꯡꯕꯤꯗꯣ ꯂꯥꯛꯑꯕꯗꯤ ꯉꯁꯤ ꯅꯪ ꯑꯩꯒꯤ ꯈꯨꯠꯇ ꯁꯣꯏ ꯁꯤꯅꯤꯁꯦ ꯇꯥꯊꯣꯠ ꯅꯪꯕꯨ ꯑꯩꯁꯤ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯇ ꯇꯧꯕꯅꯦꯃꯤ ꯈꯔ ꯂꯩꯔꯒ ꯑꯩ ꯁꯣꯏꯗꯅ ꯄꯤꯔꯒꯦꯕ ꯑꯩ ꯄꯤꯔꯒꯦ ꯍꯥꯏꯔꯤꯗꯅ ꯑꯩꯁꯨ ꯄꯤꯔꯣꯏ ꯍꯥꯏꯕꯗꯤ ꯅꯠꯇꯦꯗꯅ ꯍꯧꯖꯤꯛꯇꯤ ꯑꯩ ꯇꯁꯦꯡꯅ ꯐꯔꯛ ꯑꯃ ꯇꯧꯕꯅꯦꯕ ꯕꯤꯅꯥꯁꯈꯤ ꯅꯪꯕꯨ ꯏꯀꯥꯏ ꯈꯪꯗꯕ ꯅꯨꯄꯤꯁꯦ ꯑꯩꯅꯦ ꯏꯃꯥꯅ ꯄꯣꯛꯄꯗꯒꯤ ꯊꯦꯡꯅꯗ꯭ꯔꯤ ꯍꯥꯏꯕ ꯌꯥꯏꯍꯦ ꯐꯔꯦ ꯑꯩ ꯑꯔꯣꯏꯕ ꯑꯣꯏꯅ ꯊꯥ ꯑꯃꯒꯤ ꯃꯇꯝ ꯊꯥꯒꯦ ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯑꯩꯒꯤ ꯁꯦꯜꯗꯣ ꯍꯦꯛ ꯁꯤꯡꯕ ꯉꯝꯗ꯭ꯔꯕ ꯅꯌꯨꯝ ꯍꯤꯡꯈꯣꯜꯁꯦ ꯑꯩꯅ ꯂꯧꯔꯦ ꯈꯪꯉꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯥꯊꯣꯠ ꯁꯥꯎꯅ ꯊꯣꯛꯈꯤ ꯕꯤꯅꯥꯁꯈꯤ ꯇꯥꯊꯣꯠꯅ ꯊꯣꯛꯈ꯭ꯔꯕꯗ ꯋꯥꯏ ꯑꯃ ꯍꯦꯛ ꯁꯪꯉꯤꯍꯦ ꯀꯔꯤꯅꯣ ꯈꯪꯗꯦ ꯑꯌꯨꯛꯁꯤꯗ ꯃꯤꯒꯤ ꯃꯌꯨꯝꯁꯤꯗ ꯂꯥꯛꯑꯦ ꯍꯥꯏꯔꯒ ꯎꯔꯥꯎ ꯊꯔꯥꯎꯕꯒ ꯇꯥꯅꯤꯡꯗꯕꯅ ꯑꯩꯗꯤ ꯉꯥꯏꯍꯥꯛꯇ ꯃꯤꯅ ꯅꯨꯡꯉꯥꯏꯅ ꯎꯏꯒꯦ ꯇꯧꯔꯤꯉꯩꯁꯤꯗ ꯃꯥꯅ ꯍꯦꯛ ꯊꯨꯒꯥꯏ ꯍꯥꯏꯕ ꯃꯥꯒꯤ ꯑꯗꯨꯛ ꯌꯥꯝꯕ ꯁꯦꯜꯗꯨꯕꯨ ꯑꯩꯅ ꯀꯔꯝ ꯍꯥꯏꯇꯧꯗꯨꯅ ꯁꯤꯡꯕ ꯉꯝꯗꯣꯏꯅꯣꯕ ꯃꯤꯅ ꯁꯤꯡꯕ ꯉꯝꯃꯔꯣꯏ ꯈꯪꯉꯗꯤ ꯃꯥꯁꯨ ꯀꯣꯛ ꯊꯧꯕꯁꯦ ꯂꯥꯛꯑꯔꯣꯏꯒꯦ ꯍꯥꯏꯗꯦꯕ ꯁꯨꯝ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯦꯛ ꯊꯧꯕ ꯂꯥꯛꯏꯅꯤ ꯂꯩꯀꯥꯏꯁꯤꯗ ꯑꯩꯅ ꯄꯨꯔꯤꯕ ꯁꯦꯜꯁꯤꯡꯁꯦ ꯑꯩꯅ ꯑꯃꯠꯇ ꯁꯤꯡꯈꯤꯕ ꯅꯠꯇꯦ ꯃꯣꯏꯁꯨ ꯑꯩꯒ ꯉꯥꯡꯅꯕ ꯇꯟꯗꯅ ꯑꯗꯨꯝ ꯇꯣꯛꯈꯤꯕ ꯉꯥꯛꯇꯅꯤ ꯃꯥꯒꯤ ꯇꯥꯊꯣꯠ ꯍꯥꯏꯕꯤꯁꯤ ꯈꯛꯇꯅꯤꯀꯣ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯑꯗꯨꯝ ꯍꯦꯛ ꯊꯧꯕ ꯂꯥꯛꯏꯕꯁꯦ ꯇꯧꯕꯕꯨꯗꯤ ꯑꯇꯩꯒꯤ ꯁꯦꯜꯗꯨꯕꯨꯗꯤ ꯈꯖꯤꯛ ꯈꯖꯤꯛꯅꯤ ꯇꯥꯊꯣꯠꯀꯤ ꯁꯤꯕꯨꯗꯤ ꯁꯦꯜꯗꯨ ꯌꯥꯝꯃꯤ ꯃꯥꯅ ꯌꯥꯝꯃꯝꯅꯤ ꯃꯥꯅ ꯉꯝꯃꯤꯉꯩ ꯊꯧꯁꯅꯨ ꯑꯩꯁꯨ ꯑꯩꯅ ꯉꯝꯃꯤꯉꯩ ꯄꯤꯔꯣꯏꯒꯦ ꯑꯩ ꯎꯄꯥꯏ ꯂꯩꯇꯦꯕ ꯃꯥꯒꯤ ꯑꯗꯨꯛ ꯌꯥꯝꯕ ꯁꯦꯜꯗꯣ ꯁꯤꯡꯕ ꯉꯝꯃꯣꯏꯑꯕ ꯑꯩ ꯑꯁꯨꯝꯅ ꯕꯤꯅꯥꯁꯈꯤꯗ ꯃꯋꯥ ꯀꯔꯤꯁꯨ ꯂꯧꯗꯅ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯑꯝꯃꯤ ꯇꯥꯊꯣꯠꯅ ꯑꯗꯨꯝꯅ ꯌꯥꯝꯅ ꯁꯥꯎꯅ ꯕꯤꯅꯥꯁꯈꯤ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯊꯣꯛꯂꯛꯄꯗꯨꯗ ꯂꯝꯕꯤꯗ ꯆꯠꯂꯝꯕ ꯃꯩꯄꯥꯛꯄꯤꯅ ꯍꯩ ꯇꯥꯊꯣꯠ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯅꯪꯅ ꯑꯗꯨꯛ ꯁꯥꯎꯅ ꯕꯤꯅꯥꯁꯈꯤ ꯍꯣꯏꯗꯒꯤ ꯊꯣꯛꯂꯛꯏꯕꯗꯨꯕꯣ ꯏꯅꯦ ꯃꯁꯤꯒꯤ ꯕꯤꯅꯥꯁꯈꯤ ꯍꯥꯏꯕꯤꯁꯦ ꯃꯍꯥꯛꯀꯤ ꯇꯧꯉꯝꯕꯤꯅꯤꯀꯣ ꯃꯁꯦ ꯃꯤꯒꯤ ꯁꯦꯜꯁꯦ ꯄꯨꯔꯒꯅꯦ ꯁꯤꯡꯕꯒꯤ ꯃꯍꯨꯠ ꯃꯆꯤꯜ ꯑꯁꯦ ꯁꯨꯝ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯤꯗꯅ ꯂꯩꯋꯥꯅꯤ ꯃꯥꯒꯤ ꯕꯤꯅꯥꯁꯈꯤ ꯑꯁꯦ ꯑꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯗꯅ ꯂꯩꯔꯕꯅꯤꯀꯣ ꯃꯁꯦ ꯌꯥꯝ ꯉꯝꯕꯅꯤ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯗꯒꯤꯅꯦ ꯃꯥꯅ ꯁꯦꯜ ꯄꯨꯗꯕ ꯃꯤ ꯑꯃꯠꯇꯁꯨ ꯂꯩꯔꯝꯃꯣꯏ ꯑꯗꯒꯤ ꯃꯤꯒꯤ ꯁꯦꯜꯗꯨꯁꯨ ꯁꯤꯡꯕ ꯅꯠꯇꯕ ꯇꯥꯠ ꯄꯥꯠ ꯇꯧꯗꯅ ꯎꯔꯩ ꯄꯥꯔꯩ ꯇꯧꯗꯅ ꯑꯗꯨꯝ ꯂꯩꯕꯅꯤ ꯌꯥꯝ ꯉꯝꯕꯅꯤꯀꯣ ꯃꯁꯦ ꯑꯗꯨꯅꯤ ꯏꯅꯦ ꯑꯁꯨꯛ ꯌꯥꯝꯅ ꯃꯃꯥ ꯏꯀꯥꯏ ꯈꯪꯗꯕ ꯅꯨꯄꯤ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯑꯩ ꯃꯥꯒꯨꯝꯕ ꯅꯨꯄꯤꯁꯦ ꯏꯃꯥꯅ ꯍꯦꯛ ꯄꯣꯛꯄꯗꯒꯤ ꯊꯦꯡꯅꯖꯗ꯭ꯔꯤꯀꯣ ꯑꯩ ꯌꯥꯝ ꯉꯝꯃꯤ ꯍꯥꯏꯔꯤꯕꯁꯤꯅꯤꯀꯣ ꯌꯥꯝꯅ ꯃꯥꯅ ꯉꯝꯃꯤꯕꯨ ꯃꯃꯥꯡꯗꯁꯨ ꯑꯩꯒꯤ ꯁꯦꯜ ꯈꯔ ꯌꯥꯝꯕꯕꯨꯗꯤ ꯅꯠꯇꯦꯀꯣ ꯁꯦꯜꯗꯣ ꯂꯧꯈ꯭ꯔꯒ ꯑꯗꯨꯝ ꯄꯤꯔꯛꯈꯤꯗ꯭ꯔꯦꯗꯅ ꯑꯗꯨꯝ ꯍꯥꯠꯈ꯭ꯔꯦ ꯃꯥꯅ ꯍꯦꯛ ꯉꯝꯗꯅ ꯑꯩꯁꯨ ꯌꯥꯝꯕ ꯁꯦꯜꯁꯨ ꯅꯠꯇꯕꯁꯤꯕꯨ ꯍꯥꯏꯗꯅ ꯂꯩꯀꯥꯏ ꯃꯃꯥꯡꯗ ꯃꯥꯒꯅꯦ ꯉꯥꯏꯍꯥꯛ ꯂꯩꯇ ꯋꯥ ꯉꯥꯡꯅꯕꯗꯨ ꯇꯟꯕꯗꯒꯤ ꯃꯥꯅ ꯉꯝꯗꯅ ꯑꯗꯨꯝ ꯍꯥꯠꯈ꯭ꯔꯦꯗꯅ ꯃꯥꯅ ꯑꯇꯩꯗ ꯇꯧꯔꯕꯁꯨꯅꯦ ꯇꯥꯊꯣꯠ ꯑꯩꯉꯣꯟꯗꯗꯤ ꯑꯗꯨꯝꯅꯅꯦ ꯍꯦꯛ ꯇꯧꯕꯗ ꯃꯥꯕꯨ ꯑꯩꯅ ꯀꯩꯗꯧꯒꯦ ꯍꯥꯏꯕꯗꯣ ꯃꯥ ꯈꯪꯉꯣꯏꯗ꯭ꯔꯒ ꯑꯗꯨꯕꯨꯗꯤ ꯇꯥꯊꯣꯠ ꯑꯩꯁꯦ ꯃꯥꯅ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯗ꯭ꯔꯤꯌꯦ ꯑꯗꯨꯕꯨꯗꯤ ꯃꯥ ꯀꯨꯏꯔꯔꯣꯏ ꯇꯥꯊꯣꯠ ꯑꯩꯒꯤ ꯏꯒꯨꯟ ꯈꯪꯗꯧꯕ ꯑꯁꯨꯝꯅ ꯅꯣꯡ ꯅꯤꯅꯤꯁꯨ ꯍꯧꯈꯤ ꯊꯥꯔꯣ ꯅꯨꯄꯥ ꯃꯌꯨꯝ ꯑꯗꯨꯗ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯃꯊꯧ ꯀꯥꯏꯗꯅ ꯇꯧꯔꯤ ꯑꯌꯨꯛꯀꯤ ꯃꯩꯔꯥ ꯀꯠꯄ ꯑꯗꯨ ꯂꯣꯏꯔꯗꯨꯅ ꯆꯥꯛ ꯑꯗꯨ ꯊꯥꯒꯠꯂꯤ ꯃꯇꯥꯡ ꯑꯗꯨꯗ ꯃꯅꯦꯝ ꯏꯕꯦꯝꯃ ꯆꯪꯉꯛꯇꯨꯅ ꯃꯧ ꯍꯧꯖꯤꯛ ꯑꯦꯞꯀꯤ ꯀꯔꯤ ꯍꯦꯟꯖꯥꯡ ꯊꯣꯡꯒꯦ ꯍꯥꯏꯔꯤꯕꯅꯣ ꯅꯪꯕꯣ ꯏꯃꯥ ꯎꯇꯤ ꯑꯁꯪꯕꯁꯤꯃ ꯊꯣꯡꯉꯒꯦ ꯑꯗꯨꯒ ꯌꯣꯡꯆꯥꯛ ꯃꯄꯥꯟꯁꯦ ꯁꯤꯡꯖꯨ ꯑꯃ ꯁꯨꯔꯒꯦ ꯍꯥꯎꯔꯅꯤꯗ ꯑꯗꯨꯗꯤ ꯎꯇꯤ ꯊꯣꯡꯕꯗꯣ ꯇꯞ ꯃꯈꯩ ꯆꯥꯔꯦ ꯍꯥꯏꯔꯒꯅꯦ ꯍꯣꯔꯦꯟ ꯁꯨꯃꯥꯡꯗ ꯅꯨꯡꯁꯥ ꯌꯥꯏꯔꯒ ꯇꯨꯝꯒꯦ ꯁꯤ ꯃꯉꯥꯏ ꯀꯩꯅꯣ ꯏꯃꯧ ꯂꯥꯛꯄꯒꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯣ ꯊꯣꯡꯉꯣ ꯏꯃꯧꯁꯤꯗꯤ ꯏꯃꯥꯁꯨ ꯍꯤꯡꯈꯣꯟꯗ ꯍꯣꯔꯦꯟ ꯁꯤꯡꯖꯨꯗ ꯀꯣꯠꯅꯕ ꯀꯔꯤ ꯀꯔꯤꯅꯣ ꯈꯤꯇ ꯌꯦꯡꯈꯤꯒꯦ
ꯍꯣꯏ ꯏꯃꯥ ꯃꯇꯥꯡ ꯑꯗꯨꯗ ꯑꯃꯨꯖꯥꯎꯗ ꯆꯪꯉꯛꯏ ꯅꯨꯄꯤ ꯆꯥꯛꯇꯣ ꯈꯔ ꯊꯨꯅ ꯂꯣꯏꯁꯤꯜꯂꯨꯍꯦ ꯑꯩ ꯆꯥꯛ ꯂꯥꯝꯕꯅ ꯌꯥꯗ꯭ꯔꯕꯅꯤ ꯃꯈꯣꯏꯇ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯂꯣꯏꯅꯣ ꯉꯁꯥꯏ ꯑꯌꯨꯛ ꯊꯣꯛꯈꯤꯕꯗꯒꯤ ꯍꯧꯖꯤꯛꯇ ꯍꯟꯖꯤꯟꯕꯤꯔꯛꯏꯁꯤꯕꯣ ꯀꯩꯁꯨ ꯆꯠꯇꯦꯗ ꯑꯁ꯭ꯋꯥꯏꯐꯥꯎ ꯁꯨꯝ ꯊꯣꯛꯎꯕꯅꯤ ꯏꯇꯥꯎ ꯊꯣꯏꯕꯒ ꯊꯕꯛ ꯁꯨꯕ ꯆꯠꯄꯒꯤ ꯃꯇꯥꯡꯗ ꯁꯨꯝ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯨꯕꯅꯤ ꯑꯣ ꯑꯗꯣ ꯃꯈꯣꯏꯇ ꯑꯃꯨꯛ ꯆꯠꯊꯣꯛꯄꯤꯈ꯭ꯔꯅꯨꯀꯣ ꯑꯩ ꯆꯥꯛ ꯂꯣꯏꯔꯛꯀꯗꯧꯔꯕꯅꯤ ꯍꯣꯏꯅꯦ ꯍꯣꯏꯅꯦ ꯆꯠꯂꯔꯣꯏꯅꯦ ꯏꯍꯦ ꯑꯩꯗꯤ ꯏꯀꯥꯎꯕꯨ ꯀꯥꯎꯔꯦ ꯁꯤꯒꯤ ꯁꯦꯜꯁꯦ ꯈꯔ ꯑꯝꯇ ꯊꯝꯖꯤꯜꯂꯨꯁꯦ ꯍꯌꯦꯡꯒꯤ ꯃꯔꯨꯞꯀꯤ ꯁꯦꯟꯊꯥꯡ ꯑꯣꯏꯅꯕꯅꯤ ꯍꯣꯏ ꯍꯣꯏ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡ ꯊꯥꯔꯣ ꯆꯥꯛ ꯂꯣꯏꯔꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯆꯥꯛ ꯑꯗꯨ ꯆꯥꯃꯤꯟꯅꯔꯦ ꯊꯕꯛ ꯏꯪꯈꯥꯡ ꯄꯨꯝꯅꯃꯛ ꯂꯣꯏꯁꯤꯜꯂꯗꯨꯅ ꯊꯥꯔꯣꯁꯨ ꯃꯥꯒꯤ ꯀꯥꯗ ꯉꯥꯏꯍꯥꯛ ꯍꯤꯞꯄꯤ ꯑꯗꯨꯒ ꯃꯅꯦꯝ ꯏꯕꯦꯝꯃ ꯁꯅꯥꯍꯟꯕꯤꯁꯨ ꯁꯨꯃꯥꯡ ꯑꯗꯨꯗ ꯐꯛ ꯊꯥꯗꯨꯅ ꯅꯨꯡꯁꯥ ꯌꯥꯏꯔꯤ ꯃꯇꯥꯡ ꯑꯗꯨꯗ ꯕꯤꯅꯥ ꯁꯈꯤꯗꯨ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯆꯪꯉꯛꯏ ꯃꯗꯨꯕꯨ ꯎꯕꯗ ꯁꯅꯥꯍꯟꯕꯤꯅ ꯁꯤꯗ ꯊꯣꯡꯒꯥꯜꯂꯣꯝꯗ ꯆꯪꯉꯛꯏꯁꯤꯕꯨ ꯑꯩꯈꯣꯏ ꯃꯧꯒꯤ ꯃꯃꯥꯗꯨ ꯅꯠꯇ꯭ꯔꯣ ꯁꯤꯕꯣ ꯀꯩꯅꯣ ꯀꯩꯗꯧꯕ ꯌꯥꯎꯔꯖꯥꯠꯅꯣꯅꯦ ꯃꯆꯥꯅꯨꯄꯤ ꯂꯨꯍꯣꯡꯕꯗꯤ ꯊꯥ ꯐꯥꯎ ꯐꯥꯗ꯭ꯔꯤ ꯑꯗꯨꯒ ꯃꯥꯅ ꯍꯥꯟꯅ ꯍꯦꯛꯇ ꯂꯥꯛꯏꯁꯤꯕꯨ ꯀꯔꯤ ꯑꯊꯨꯕ ꯊꯕꯛꯀ ꯂꯩꯔꯕꯅꯣꯅꯦ ꯃꯥꯒꯤꯁꯤꯕꯣ ꯕꯤꯅꯥ ꯁꯈꯤ ꯁꯅꯥꯍꯟꯕꯤꯅ ꯁꯨꯃꯥꯡ ꯑꯗꯨꯗ ꯂꯩꯔꯝꯕꯗꯨꯗ ꯃꯄꯨꯛꯅꯤꯡꯗ ꯈꯟꯖꯩ ꯑꯩꯅꯗꯤ ꯃꯣꯏꯒꯤ ꯃꯅꯦꯝ ꯑꯁꯤ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯐꯅꯤꯗ ꯈꯜꯂꯒ ꯑꯁꯤꯗ ꯁꯨꯃꯥꯡꯁꯤꯗ ꯏꯔꯦꯟꯖꯅ ꯈꯤꯜꯂꯒ ꯂꯩꯔꯝꯃꯦ ꯇꯧꯔꯤꯁꯤ ꯑꯁ ꯀꯩ ꯍꯥꯏꯅꯤ ꯁꯤꯗꯤ ꯍꯣꯏꯗ ꯕꯤꯅꯥ ꯁꯈꯤ ꯑꯩꯅꯕꯨ ꯀꯩꯅꯣ ꯊꯣꯛꯑꯕ ꯑꯃ ꯍꯦꯛꯇ ꯍꯥꯏꯔꯒ ꯂꯣꯏꯔꯦ ꯍꯩꯃꯥ ꯕꯤꯅꯥ ꯁꯈꯤ ꯅꯪ ꯂꯥꯛꯏꯕ꯭ꯔꯣ ꯆꯪꯉꯣ ꯆꯪꯉꯣ ꯁꯤꯗ ꯐꯝꯃꯨꯁꯤ ꯍꯣꯏ ꯏꯅꯝꯃ ꯑꯩ ꯂꯥꯛꯏꯌꯦ ꯏꯆꯥꯅꯨꯄꯤ ꯂꯨꯍꯣꯡꯈꯤꯕꯁꯨ ꯀꯨꯏꯗ꯭ꯔꯤ ꯑꯗ ꯑꯩꯅ ꯂꯥꯛꯄꯁꯤꯗ ꯏꯅꯝꯃꯁꯦ ꯀꯔꯤ ꯂꯩꯔꯕꯅꯣꯅ ꯈꯜꯂꯝꯃꯅꯤ ꯑꯩꯁꯦ ꯇꯉꯥꯏ ꯐꯗꯕ ꯊꯕꯛ ꯑꯃꯒꯤ ꯂꯥꯛꯑꯕꯅꯤ ꯈꯟꯗꯦꯗ ꯑꯗꯣ ꯀꯔꯤ ꯑꯔꯨꯕ ꯇꯉꯥꯏ ꯐꯗꯕ ꯊꯕꯛ ꯂꯩꯔꯒꯦ ꯅꯪꯕꯨ ꯁꯨꯝꯗꯧꯕꯅꯤ ꯏꯅꯝꯃ ꯂꯨꯍꯣꯡꯕꯒꯤ ꯃꯔꯥꯡ ꯇꯧꯕꯗ ꯏꯆꯥꯅꯨꯄꯤꯅ ꯑꯩꯒꯤ ꯎꯄꯨ ꯁꯣꯗꯣ ꯄꯨꯈ꯭ꯔꯕ꯭ꯔꯥ ꯈꯪꯗꯦ ꯑꯩꯅ ꯌꯨꯝꯗ ꯊꯤꯕꯗ ꯐꯪꯕ ꯀꯧꯕ ꯂꯩꯇ꯭ꯔꯦ ꯀꯣꯟꯅ ꯊꯪꯗꯗꯤ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩꯗ ꯑꯩꯅ ꯃꯉꯣꯟꯗ ꯊꯝꯖꯤꯜꯂꯣ ꯍꯥꯏꯗꯅ ꯄꯤꯈꯤꯕꯗꯣ ꯅꯤꯡꯁꯤꯡꯂꯛꯑꯦ ꯃꯗꯨ ꯑꯝꯇ ꯍꯪꯒꯦ ꯍꯥꯏꯗꯅ ꯑꯩ ꯑꯣꯏꯅ ꯍꯦꯛꯇ ꯂꯥꯛꯑꯕꯅꯤ ꯏꯅꯝꯃ ꯇꯞꯅ ꯑꯃꯨꯛ ꯍꯥꯏꯖꯩ ꯃꯥꯟꯕ꯭ꯔꯥ ꯃꯥꯟꯗꯕ꯭ꯔꯥ ꯍꯦꯛꯇ ꯍꯥꯏꯖꯤꯜꯂ ꯂꯣꯏꯔꯦ ꯏꯁꯦ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯑꯩ ꯏꯃꯧꯗꯨ ꯀꯧꯊꯣꯛꯄꯤꯔꯛꯀꯦꯀꯣ ꯍꯣꯏ ꯏꯅꯝꯃ ꯃꯧ ꯍꯩ ꯃꯧ ꯊꯥꯔꯣ ꯅꯪꯕꯨ ꯇꯥꯕ꯭ꯔꯣ ꯅꯪ ꯃꯄꯥꯁꯤꯗ ꯑꯝꯇ ꯊꯣꯛꯂꯛꯎ ꯍꯩ ꯊꯥꯔꯣꯁꯨ ꯃꯅꯦꯝꯅ ꯀꯧꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ ꯃꯃꯥꯒ ꯃꯅꯦꯝꯒ ꯄꯨꯟꯅ ꯐꯝꯃꯤꯟꯅꯔꯝꯕꯗꯨ ꯎꯕꯗ ꯂꯥꯛꯏꯔꯣ ꯏꯃꯥ ꯍꯣꯏꯅꯦ ꯏꯃꯥꯁꯤ ꯏꯆꯥꯗ ꯋꯥ ꯑꯃꯇꯪ ꯍꯪꯒꯦ ꯍꯥꯏꯗꯅ ꯊꯑꯣꯏꯀꯤ ꯂꯥꯛꯏꯕꯅꯤ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯀꯩ ꯋꯥꯅꯣ ꯅꯪ ꯂꯨꯍꯣꯡꯉꯝꯗꯥꯏꯗ ꯏꯃꯥꯅ ꯑꯩꯒꯤ ꯎꯄꯨ ꯁꯣꯗꯣ ꯊꯝꯖꯤꯜꯂꯣ ꯍꯥꯏꯅ ꯄꯤꯈꯤꯕꯗೋ ꯅꯪ ꯅꯤꯡꯁꯤꯡꯕ꯭ꯔꯣ ꯎꯄꯨ ꯁꯣ ꯍꯥꯏꯕ ꯀꯔꯥꯏꯗꯤ ꯎꯄꯨ ꯁꯣꯅꯣ ꯏꯃꯥꯅ ꯄꯤꯁꯨ ꯄꯤꯔꯛ ꯋꯥ ꯑꯁꯤ ꯍꯥꯏꯔꯤꯉꯩꯗ ꯕꯤꯅꯥ ꯁꯈꯤ ꯃꯆꯥꯅꯨꯄꯤꯗ ꯃꯃꯤꯠ ꯈꯞꯇꯨꯅ ꯏꯪꯒꯤꯠ ꯇꯧꯏ ꯊꯥꯔꯣꯁꯨ ꯃꯃꯥꯒꯤ ꯃꯑꯣꯡꯗꯨ ꯋꯥꯈꯜ ꯇꯥꯔꯗꯨꯅ ꯏꯍꯦ ꯑꯩꯗꯤ ꯏꯀꯥꯎ ꯀꯥꯎꯊꯣꯛꯎꯔꯦ ꯍꯣꯏꯅꯦ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯁꯣ ꯁꯤꯟꯅꯈꯤꯕꯅꯤꯀꯣ ꯑꯩꯗꯤ ꯀꯥꯎꯗꯅ ꯑꯗꯨꯝ ꯄꯨꯔꯒ ꯆꯠꯂꯦ ꯑꯗꯨꯅꯤꯅꯦ ꯏꯃꯥꯗꯤ ꯌꯨꯝꯗ ꯊꯤꯕꯗ ꯀꯣꯛꯃꯩ ꯈꯪꯗ꯭ꯔꯦ ꯄꯣꯠ ꯆꯩ ꯐꯤꯔꯣꯟ ꯀꯩꯀꯥ ꯑꯗꯒꯤ ꯁꯦꯜ ꯊꯨꯝ ꯂꯣꯏꯅ ꯎꯄꯨ ꯃꯅꯨꯡ ꯑꯗꯨꯗ ꯌꯥꯎꯔꯒ ꯅꯪꯅ ꯁꯣ ꯄꯨꯔꯒ ꯆꯠꯈ꯭ꯔꯕꯅꯤꯅ ꯏꯃꯥꯁꯨ ꯅꯪꯉꯣꯟꯗ ꯍꯦꯛꯇ ꯍꯪꯉꯨꯔꯒꯦ ꯍꯥꯏꯗꯅ ꯂꯥꯛꯑꯕꯅꯤ ꯏꯃꯥ ꯑꯗꯨꯗꯤ ꯑꯩꯒꯤ ꯀꯥꯗ ꯂꯩꯔꯤꯕ ꯎꯄꯨ ꯁꯣ ꯂꯩꯕꯁꯤꯡꯁꯦ ꯑꯁꯤꯗꯒꯤ ꯀꯔꯝꯕꯅꯣ ꯌꯦꯡꯉꯨ ꯂꯥꯛꯑꯣ ꯆꯪꯉꯣ ꯕꯤꯅꯥ ꯁꯈꯤ ꯅꯃꯥ ꯅꯆꯥ ꯍꯦꯛ ꯌꯦꯡꯉꯨꯔꯣ ꯍꯣꯏ ꯏꯅꯝꯃ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥ ꯃꯆꯥꯗꯨ ꯏꯃꯨꯡꯗ ꯆꯪꯈꯤ ꯁꯅꯥꯍꯟꯕꯤ ꯆꯪꯈꯤꯕ ꯃꯃꯥ ꯃꯆꯥꯗ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯀꯥ ꯌꯧꯔꯕꯗ ꯊꯥꯔꯣꯅ ꯀꯩꯅꯣ ꯏꯃꯥ ꯅꯪꯅ ꯀꯩꯗꯧꯕ ꯂꯥꯛꯏꯅꯣ ꯎꯄꯨ ꯁꯣ ꯀꯥꯏꯅ ꯇꯧꯔꯤꯕꯗꯨꯕꯣ ꯏꯅꯦꯝꯁꯤꯅ ꯀꯩꯅꯣ ꯈꯜꯂꯝꯗꯣꯏꯁꯤꯕꯣ ꯂꯥꯡꯒꯅꯨꯍꯦ ꯇꯨꯃꯤꯟ ꯂꯩꯌꯨ ꯑꯄꯪꯕꯤꯁꯤꯗꯤ ꯃꯤꯅ ꯇꯥꯅꯤ ꯑꯩꯒꯤꯁꯦ ꯁꯦꯜ ꯂꯧꯕ ꯂꯥꯛꯏꯕꯅꯤ ꯏꯃꯥ ꯈꯨꯠꯁꯤꯗ ꯁꯤꯀꯤ ꯑꯃ ꯐꯥꯎ ꯂꯩꯇ꯭ꯔꯦꯅ ꯑꯁ ꯑꯩꯈꯣꯏ ꯃꯥꯁꯤꯗꯤ ꯄꯨꯔꯥ ꯃꯑꯣꯡ ꯑꯃꯅꯤꯍꯦ ꯀꯩꯅꯣ ꯃꯑꯣꯡ ꯑꯃꯅꯤꯗꯤ ꯅꯪꯒꯤ ꯁꯦꯜꯗꯣ ꯂꯩꯔꯕꯗꯤ ꯈꯤꯇ ꯄꯤꯔꯛꯑꯣ ꯏꯃꯥꯗ ꯁꯦꯜꯗꯣ ꯄꯨꯔꯒ ꯑꯩꯅꯦ ꯐꯠ ꯆꯠꯈ꯭ꯔꯒꯦ ꯏꯃꯥ ꯅꯪꯅ ꯉꯍꯥꯟꯁꯨ ꯁꯦꯜ ꯂꯧꯈꯤꯕꯗꯥꯏ ꯑꯗꯨꯅ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯒꯦ ꯍꯣ ꯊꯤꯕꯣꯡ ꯆꯥꯊꯣꯛꯈ꯭ꯔꯦ ꯍꯣ ꯊꯤꯕꯣꯡ ꯆꯥꯗ꯭ꯔꯕꯗꯤ ꯅꯪꯒꯤ ꯁꯦꯜꯗꯨꯅ ꯑꯩ ꯁꯅꯥ ꯁꯥꯒꯗ꯭ꯔꯣ ꯑꯄꯪꯕꯤꯁꯤꯗꯤ ꯁꯨꯝ ꯉꯥꯡꯗꯅ ꯂꯩꯔꯅꯨꯁꯦ ꯀꯣꯛꯄꯤꯔꯛꯑꯣꯅꯦꯍꯦ ꯑꯩ ꯆꯠꯂꯒꯦ ꯋꯥꯅꯤ ꯑꯗꯨꯕꯣꯕ ꯏꯃꯥꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯣꯏꯅ ꯁꯦꯜ ꯂꯧꯕ ꯂꯥꯛꯑꯗꯤ ꯏꯃꯨꯡꯁꯤꯒꯤ ꯃꯤꯁꯤꯡꯁꯤꯅ ꯏꯃꯥ ꯏꯆꯥꯕꯨ ꯀꯔꯤꯅꯤ ꯍꯥꯏꯅ ꯈꯟꯗꯧꯔꯤꯒꯦꯕ ꯍꯣ ꯑꯗꯨꯅ ꯃꯤꯅ ꯎꯗ꯭ꯔꯤꯉꯩ ꯁꯠꯄꯤꯔꯛꯑꯣ ꯑꯩꯁꯨ ꯆꯠꯈ꯭ꯔꯒꯦ ꯅꯣꯏ ꯁ꯭ꯋꯥꯏꯗꯒ ꯀꯨꯏꯅ ꯂꯩꯕ ꯇꯜꯂꯤ ꯑꯩ ꯅꯣꯏꯒꯤ ꯅꯅꯦꯝꯁꯦ ꯃꯤꯠꯌꯦꯡ ꯑꯃ ꯇꯧꯋꯦꯕ ꯑꯩ ꯀꯌꯥ ꯍꯩꯅꯗꯦꯕ ꯍꯣꯏꯁꯦ ꯃꯈꯣꯏ ꯇꯥꯅ ꯉꯁꯥꯏ ꯃꯔꯨꯞꯀꯤ ꯁꯦꯜꯊꯥꯡꯅꯤ ꯍꯥꯏꯗꯅ ꯄꯤꯔꯝꯕꯅꯤ ꯁꯤ ꯄꯨꯔꯣꯁꯤ ꯏꯃꯥ ꯍꯣꯏꯅꯦ ꯑꯗꯨꯃꯥꯏꯅ ꯀꯣꯛꯄꯤꯔꯛꯎꯗꯅ ꯑꯗꯣ ꯏꯃꯥ ꯃꯇꯨꯡꯗꯗꯤ ꯁꯨꯃꯥꯏꯅ ꯁꯦꯜ ꯂꯧꯕ ꯇꯣꯏꯅ ꯂꯥꯛꯀꯅꯨꯀꯣ ꯑꯩ ꯑꯣꯏꯅ ꯇꯟꯖꯥ ꯌꯦꯡꯂꯒ ꯐꯠ ꯂꯥꯛꯀꯦꯕ ꯍꯣꯏꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯁꯤ ꯑꯗꯣ ꯅꯪ ꯂꯥꯛꯄꯗꯤ ꯀꯥꯎꯅꯤꯀꯣ
ꯑꯁꯨꯝꯅ ꯕꯤꯅꯥ ꯁꯈꯤ ꯃꯆꯥꯅꯨꯄꯤꯗꯒꯤ ꯁꯦꯜ ꯂꯧꯗꯨꯅ ꯃꯌꯨꯝꯗ ꯍꯔꯥꯎ ꯍꯔꯥꯎ ꯍꯟꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯑꯃꯨꯖꯥꯎ ꯊꯕꯛ ꯆꯠꯂꯝꯗꯥꯏꯒꯤ ꯂꯣꯏꯁꯤꯜꯂꯤ꯫ ꯅꯨꯄꯤ ꯅꯪ ꯀꯥꯗ ꯑꯝꯇ ꯆꯪꯉꯣ꯫ ꯀꯔꯤ ꯍꯥꯏꯒꯦ ꯃꯈꯣꯏꯇꯥ? ꯑꯩꯕꯨ ꯀꯧꯕꯕꯣ? ꯅꯪꯉꯣꯟꯗ ꯑꯩꯅ ꯉꯔꯥꯡ ꯃꯔꯨꯞꯀꯤ ꯁꯦꯜ ꯈꯔ ꯊꯝꯖꯤꯜꯂꯣꯅ ꯄꯤꯔꯝꯕꯗꯣ ꯑꯗꯨ ꯄꯨꯊꯣꯔꯛꯑꯣ, ꯑꯩꯅ ꯊꯕꯛ ꯆꯠꯄꯗ ꯄꯤꯊꯣꯛꯑꯝꯃꯒꯦ꯫ ꯑꯁ ꯀꯃꯥꯏ ꯇꯧꯅꯤ ꯇꯧꯔꯤꯁꯤꯗꯤ? ꯀꯩ ꯈꯨꯝꯗꯣꯏꯅꯣ ꯑꯩꯕꯣ? ꯀꯩꯗꯧꯔꯒꯦ ꯁꯨꯝ ꯂꯦꯞꯇꯅ ꯂꯩꯗꯨꯕꯣ? ꯄꯨꯊꯣꯔꯛꯑꯣꯅꯦ, ꯑꯩ ꯊꯕꯛ ꯆꯠꯄ ꯊꯦꯡꯉꯕꯅꯤ꯫ ꯃꯈꯣꯏꯇꯥ, ꯁꯦꯜꯗꯣ ꯀꯩꯗꯧꯔꯒꯦ? ꯉꯔꯥꯡ ꯑꯩꯈꯣꯏ ꯏꯃꯥꯗꯣ ꯂꯥꯛꯑꯝꯃꯤ, ꯑꯗꯨꯒ ꯑꯆꯤꯟꯕ ꯑꯃꯒꯤꯅꯤ ꯍꯥꯏꯗꯨꯅ ꯁꯦꯜꯗꯣ ꯄꯨꯔꯒ ꯆꯠꯈ꯭ꯔꯦ꯫ ꯑꯩꯁꯨ ꯃꯔꯨꯞꯀꯤ ꯁꯦꯟꯊꯥꯡ ꯍꯨꯟꯅꯕꯅꯤ ꯄꯨꯈꯤꯅꯣ ꯍꯥꯏꯗꯨꯅ ꯐꯅ ꯀꯟꯅꯗꯤ ꯍꯥꯏꯕꯅꯤ, ꯑꯗꯣ ꯏꯃꯥꯁꯨ ꯇꯉꯥꯏ ꯐꯗꯕꯒꯤꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯄꯨꯈ꯭ꯔꯦ꯫ ꯑꯁ ꯑꯣꯟꯊꯣꯛꯄꯅꯤꯗ ꯅꯪꯁꯨ꯫ ꯏꯃꯥꯅ ꯂꯧꯈ꯭ꯔꯗꯤ ꯉꯔꯥꯡꯅ ꯀꯣꯛ ꯍꯥꯏꯕ ꯀꯩꯗꯧꯒꯦ? ꯀꯩꯅꯣ ꯈꯟꯅꯅꯕ? ꯑꯩꯁꯨ ꯍꯥꯏꯒꯦ ꯇꯧꯕꯅꯦ, ꯑꯗ ꯏꯃꯨꯡꯒꯤ ꯑꯇꯩ ꯇꯊꯕꯛ ꯇꯧꯔꯤꯉꯩꯗ ꯀꯥꯎꯊꯣꯛꯎꯔꯦ꯫ ꯍꯣ ꯐꯔꯦ ꯑꯗꯨꯗꯤ, ꯏꯃꯥꯁꯨ ꯑꯆꯤꯟꯕꯒꯤꯅꯤ ꯍꯥꯏꯗꯅ ꯂꯧꯈ꯭ꯔꯕꯅꯤꯅ ꯑꯩ ꯀꯅꯥꯗꯩꯅꯣ ꯍꯪꯉꯒꯦ꯫ ꯍꯣꯏ ꯃꯈꯣꯏꯇꯥ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯁꯨ ꯍꯧꯖꯤꯟꯈꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯕꯤꯅꯥ ꯁꯈꯤ ꯂꯝꯕꯤ ꯑꯗꯨꯗ ꯆꯠꯂꯤ꯫ ꯃꯥꯅ ꯆꯠꯂꯤꯕ ꯂꯝꯕꯤ ꯑꯗꯨꯗ ꯀꯨꯟꯖꯣꯁꯨ ꯍꯦꯛ ꯂꯥꯛꯏ꯫ ꯕꯤꯅꯥ ꯁꯈꯤ ꯀꯨꯟꯖꯣ ꯂꯥꯛꯄ ꯎꯕꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯖꯩ, ꯍꯩꯃꯥ, ꯇꯥ ꯀꯨꯟꯖꯣꯁꯤ ꯑꯃꯨꯛ ꯊꯦꯡꯅꯔꯤꯅꯤ ꯇꯧꯔꯤꯕꯁꯦ꯫ ꯃꯁꯤꯒꯤ ꯍꯅꯨꯕꯁꯤꯅ ꯃꯌꯨꯝꯗ ꯂꯩꯒꯦꯗꯤ ꯍꯥꯏꯗꯗꯅ ꯀꯩꯗꯧꯕ ꯑꯃꯨꯛ ꯂꯝꯕꯤꯁꯤꯗ ꯊꯣꯛꯂꯛꯏꯅꯣ ꯈꯪꯗꯦꯕ꯫ ꯃꯁꯤꯗꯤ ꯃꯥꯅ ꯑꯩ ꯎꯗ꯭ꯔꯤꯉꯩꯁꯤꯗ ꯎꯁꯤꯟꯅꯗꯕ ꯁꯥꯗꯅ ꯃꯥꯏ ꯂꯩꯊꯣꯛꯑꯒ ꯆꯠꯍꯧꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯏ ꯂꯩꯗꯨꯅ ꯆꯠꯀꯦ ꯇꯧꯏ꯫ ꯃꯗꯨꯕꯨ ꯀꯨꯟꯖꯣꯅ ꯎꯔꯕꯗ, ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ, ꯃꯁꯤꯒꯤ ꯕꯤꯅꯥ ꯁꯈꯤ ꯍꯥꯏꯕꯤꯁꯤꯅ ꯑꯩ ꯎꯕꯗꯒꯤ ꯎꯁꯤꯟꯅꯗꯕꯤ ꯁꯥꯗꯅ ꯃꯃꯥꯏ ꯂꯩꯊꯣꯛꯑꯒ ꯆꯠꯈ꯭ꯔꯤꯕꯁꯦ꯫ ꯍꯩ ꯕꯤꯅꯥ ꯁꯈꯤ, ꯅꯪꯕꯨ ꯑꯩꯅ ꯀꯧꯔꯤꯕꯁꯦ ꯇꯥꯗ꯭ꯔꯣ? ꯃꯁꯤ ꯇꯥꯟꯅꯒꯦꯀꯣ ꯃꯁꯦ꯫ ꯕꯤꯅꯥ ꯁꯈꯤ, ꯅꯪꯕꯨ ꯉꯥꯏꯈꯣꯅꯦ, ꯃꯤꯅ ꯉꯥꯏꯈꯣ ꯍꯥꯏꯔꯒ ꯁꯨꯝ ꯇꯥꯁꯤꯟꯅꯗꯕꯤꯗ ꯆꯠꯂꯤꯅꯦ ꯃꯁꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯧꯗꯨꯅ ꯇꯥꯟꯅꯔꯛꯏ꯫ ꯍꯩꯃꯥ, ꯃꯥꯒꯤꯁꯦ ꯑꯩꯕꯨ ꯇꯥꯟꯅꯔꯛꯏꯕ ꯑꯣꯏꯔ ꯃꯥꯜꯂꯦꯅꯦꯍꯦ꯫ ꯑꯁ ꯑꯩꯒꯤ ꯃꯤꯡꯒ ꯀꯧꯗꯨꯅ ꯇꯥꯟꯅꯔꯛꯑꯦ ꯋꯥꯅꯤ꯫ ꯃꯁꯤꯗꯤ ꯑꯩ ꯇꯥꯁꯤꯟꯅꯗꯕꯤ ꯁꯥꯔꯒ ꯆꯠꯀꯦꯀꯣ ꯃꯁꯦ, ꯈꯨꯝꯃꯣꯏꯒꯦꯀꯣ ꯃꯁꯦ ꯍꯥꯏꯅ ꯃꯈꯣꯡꯗꯨ ꯒꯝ ꯊꯥꯡꯗꯨꯅ ꯆꯠꯂꯤ꯫ ꯃꯈꯣꯡ ꯑꯗꯨꯅ ꯒꯝ ꯊꯥꯡꯗꯨꯅ ꯆꯠꯄꯗ ꯐꯅꯦꯛ ꯃꯄꯥꯟ ꯑꯗꯨꯗ ꯂꯧꯁꯤꯟꯗꯨꯅ ꯎꯄ꯭ꯔꯥꯡ ꯎꯞꯇꯨꯅ ꯍꯦꯛ ꯇꯨꯁꯤꯜꯂꯤ꯫ ꯑꯍꯣꯏ ꯏꯃꯥ, ꯑꯩ ꯁꯤꯔꯦꯍꯦ! ꯑꯁ ꯏꯃꯥ ꯏꯁ, ꯅꯥꯕꯅ ꯁꯤꯔꯦ ꯇꯧꯔꯤꯁꯦ꯫ ꯈꯨꯠꯀꯁꯦ ꯂꯣꯏ ꯍꯨꯕ ꯍꯜꯂꯦꯕ꯫ ꯑꯩꯗꯤꯀꯣ ꯃꯁꯤꯒꯤ ꯀꯨꯟꯖꯣꯁꯤ ꯊꯦꯡꯅꯗꯅꯕ ꯆꯦꯟꯕ꯭ꯔꯥ ꯍꯥꯏꯕꯨꯅꯦ, ꯑꯃꯨꯛ ꯇꯨꯁꯟꯗꯅ ꯂꯩꯔꯦꯕꯁꯦ꯫ ꯄꯦꯜꯂꯕꯅꯤꯍꯦ ꯑꯩꯒꯤ ꯗꯥꯎꯁꯦ꯫ ꯀꯂꯛ ꯍꯦꯛ ꯄꯦꯜꯂꯤꯗ, ꯑꯩ ꯎꯕꯗ ꯊꯩꯔꯒ ꯆꯦꯟꯅꯕ ꯍꯣꯠꯅꯕꯗ ꯇꯨꯁꯤꯜꯂꯤ ꯑꯣꯏꯔꯝꯅꯤ ꯃꯁꯦ꯫ ꯂꯥꯏꯅ ꯋꯥꯔꯛꯏ ꯑꯣꯏꯔꯝꯅꯦꯕ꯫ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯑꯗꯨꯅ, ꯍꯩ ꯕꯤꯅꯥ ꯁꯈꯤ, ꯅꯪ ꯑꯩꯅ ꯀꯧꯔꯤꯕꯗꯨ ꯇꯥꯁꯤꯟꯅꯗꯕ ꯃꯈꯩ ꯆꯦꯟꯈꯤꯕꯅꯦꯕ ꯅꯪ꯫ ꯍꯩꯃꯥ, ꯇꯥꯗꯕꯨ ꯑꯩ ꯀꯧꯕ꯭ꯔꯣ ꯍꯥꯏꯁꯤꯕꯣ? ꯑꯩꯗꯤ ꯇꯥꯗꯦꯅ꯫ ꯇꯥꯔꯣꯏꯕ ꯅꯪ꯫ ꯂꯝꯕꯤꯗ ꯂꯥꯛꯄꯗ ꯑꯩ ꯎꯕꯗꯒꯤ ꯅꯃꯥꯏ ꯂꯩꯔꯒ ꯆꯠꯈꯤꯕꯗꯣ ꯑꯩꯅ ꯀꯧꯕꯒ ꯇꯥꯁꯤꯟꯅꯗꯈꯩ꯫ ꯇꯥꯗ, ꯑꯩ ꯇꯁꯦꯡꯅ ꯇꯥꯖꯍꯧꯗꯕꯅꯤꯀꯣ꯫ ꯑꯩꯅ ꯃꯥꯏ ꯂꯩꯔꯒ ꯆꯠꯄꯗꯨꯗꯤ ꯇꯥꯗ ꯊꯦꯡꯅꯕꯒꯤ ꯅꯠꯇꯦ꯫ ꯌꯨꯝꯗ ꯄꯣꯠ ꯑꯃ ꯀꯥꯎꯔꯝꯃꯦ ꯍꯥꯏꯗꯅ ꯂꯧꯕ ꯆꯠꯄꯅꯦꯕ꯫ ꯑꯩ ꯇꯥꯗ ꯊꯦꯡꯅꯕꯒꯤ ꯊꯩꯕꯒ ꯅꯠꯇꯦꯀꯣ꯫ ꯍꯣꯏꯅꯦ, ꯌꯥꯔꯦꯅꯦ, ꯉꯥꯅꯨ ꯃꯆꯤꯟ ꯃꯥꯟꯕ ꯅꯆꯤꯟꯗꯣ ꯁꯨꯝ ꯊꯤꯗꯅ ꯂꯩꯔꯅꯨ, ꯑꯩ ꯇꯥꯅꯤꯡꯗ꯭ꯔꯦ꯫ ꯀꯨꯏꯔꯕꯅꯤ ꯑꯩꯅ ꯅꯪ ꯊꯦꯡꯅꯒꯦ ꯍꯥꯏꯗꯅ ꯉꯥꯏꯔꯤꯕꯁꯦ꯫ ꯅꯌꯨꯝꯗ ꯆꯠꯂꯕꯁꯨ ꯂꯩꯔꯤꯔꯥ ꯂꯩꯇ꯭ꯔꯤꯔꯥ ꯈꯪꯗꯦ, ꯁꯨꯛꯊꯦꯡ ꯍꯦꯛ ꯊꯦꯡꯅꯗꯦ꯫ ꯇꯥꯗꯅ ꯑꯩꯕꯨ ꯊꯦꯡꯅꯅꯤꯡꯕꯒꯤ ꯃꯔꯝꯕꯨ? ꯃꯁꯤ ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯀꯣ꯫ ꯕꯤꯅꯥ ꯁꯈꯤ, ꯅꯪꯕꯨ ꯅꯪꯉꯣꯟꯗ ꯑꯩꯒꯤ ꯅꯨꯡ ꯑꯣꯜꯂꯕ ꯁꯦꯜ ꯈꯔ ꯂꯩꯈꯤ ꯍꯥꯏꯕꯁꯤ ꯅꯪ ꯀꯥꯎꯔꯕꯣ ꯍꯥ? ꯍꯩꯃꯥ, ꯏꯍꯦ, ꯑꯩꯁꯦ ꯇꯥꯗꯒꯤ ꯁꯦꯜ ꯇꯣꯜꯂꯤꯀꯣ꯫ ꯑꯩꯗꯤ ꯀꯥꯎꯊꯣꯛꯎꯔꯤꯅꯤ ꯇꯧꯔꯤꯁꯦ꯫ ꯑꯣꯟꯊꯣꯛꯄꯅꯤꯗ ꯑꯩꯁꯦ꯫ ꯃꯁꯤ ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯀꯣ ꯃꯁꯦ꯫ ꯇꯥꯗ, ꯑꯩ ꯇꯥꯗꯒꯤ ꯁꯦꯜꯗꯣ ꯁꯣꯏꯗꯅ ꯁꯤꯡꯉꯛꯅꯕ ꯇꯧꯔꯒꯦ꯫ ꯁꯣꯏꯗꯅ ꯁꯤꯡꯉꯛꯑꯒꯦꯕ꯫ ꯁꯤꯡꯉꯛꯅꯕ ꯇꯧꯔꯒꯦ ꯅꯠꯇꯦꯅꯦ, ꯁꯤꯡꯉꯛꯑꯣꯅꯦ ꯑꯊꯨꯕꯗ꯫ ꯀꯌꯥꯝꯗꯤ ꯀꯨꯏꯔꯦ ꯅꯪꯅ ꯁꯦꯜꯗꯨ ꯂꯧꯈ꯭ꯔꯒ ꯍꯣꯏ ꯃꯥꯏ ꯍꯥꯏꯔꯛꯇ꯭ꯔꯤꯕ ꯃꯇꯝꯁꯦ? ꯇꯥꯗ, ꯍꯟꯗꯛꯇꯤ ꯅꯆꯟ ꯁꯣꯏꯗꯅ ꯁꯤꯡꯉꯛꯅꯕ ꯇꯧꯔꯒꯦ꯫ ꯃꯇꯝ ꯈꯤꯇꯪꯗꯗꯤ ꯉꯥꯏꯕꯤꯈꯣꯕ꯫ ꯅꯆꯥꯅꯨꯄꯤꯗꯨꯅ ꯆꯍꯤ 13, 15 ꯍꯥꯏꯔꯛꯄ ꯃꯇꯝꯗꯒꯤꯅꯤ ꯅꯪꯅ ꯑꯩꯒꯤ ꯁꯦꯜ ꯂꯧꯈꯤꯕꯗꯣ꯫ ꯍꯧꯖꯤꯛꯇꯤ ꯆꯍꯤ 19, 23 ꯍꯥꯏꯗꯅ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯦ꯫ ꯑꯁꯨꯛ ꯀꯨꯏꯅ ꯉꯥꯏꯔꯛꯑꯕ ꯑꯁꯤꯗ ꯑꯃꯨꯛ ꯀꯌꯥꯝ ꯀꯨꯏꯅ ꯉꯥꯏꯈꯣ ꯍꯥꯏꯔꯤꯕꯅꯣ ꯑꯩꯕꯣ? ꯇꯥꯗ, ꯌꯥꯝꯗꯤ ꯌꯥꯝꯗꯕꯤ ꯆꯍꯤ 2, 3 ꯃꯨꯛꯇꯒ ꯉꯥꯏꯕꯤꯈꯣ꯫ ꯑꯗꯨꯗꯗꯤ ꯑꯩ ꯇꯥꯗꯒꯤ ꯁꯦꯜꯗꯣ ꯁꯣꯏꯗꯅ ꯁꯤꯡꯖꯔꯛꯑꯒꯦ ꯇꯥꯗ꯫ ꯀꯔꯤꯑꯕ ꯕꯤꯅꯥ ꯁꯈꯤ, ꯅꯪ ꯍꯧꯖꯤꯛꯀꯤꯗꯨ ꯀꯔꯤꯑꯕ? ꯆꯍꯤ 2, 3ꯒ ꯉꯥꯏꯕꯤꯌꯣ ꯀꯥꯏꯅ? ꯅꯪꯒꯤ ꯏꯁꯩꯕꯨ ꯎꯁꯤꯠꯇ꯭ꯔꯤꯕ ꯍꯥꯏꯕꯗꯨꯔꯣ ꯍꯥ?
ꯎꯁꯤꯠꯇꯕ ꯅꯠꯇꯦ ꯇꯥꯗ ꯅꯆꯟꯁꯤ ꯎꯄꯥꯏ ꯑꯃ ꯂꯩꯇ ꯇꯧꯕꯅꯦꯕ ꯍꯟꯗꯛꯇꯤ ꯑꯩ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯄꯤꯅꯕ ꯇꯧꯔꯒꯦꯕ ꯑꯩ ꯉꯍꯥꯟꯒꯩ ꯑꯩꯅ ꯅꯪꯒ ꯑꯝꯇ ꯊꯦꯡꯅꯔꯒ ꯑꯔꯣꯏꯕ ꯋꯥ ꯑꯃꯇꯪ ꯍꯥꯏꯒꯦ ꯍꯥꯏꯗꯅ ꯉꯥꯏꯔꯤꯕꯅꯤ ꯉꯁꯤꯗꯒꯤ ꯍꯞꯇꯥ 3ꯒꯤ ꯃꯅꯨꯡꯗ ꯑꯩꯒꯤ ꯁꯦꯜꯁꯤꯡꯗꯣ ꯍꯦꯛ ꯁꯤꯡꯉꯛꯇ꯭ꯔꯕ ꯑꯩꯒꯤ ꯁꯦꯜꯗꯨꯒ ꯆꯥꯅꯕ ꯃꯑꯣꯡꯗ ꯅꯪꯒꯤ ꯍꯤꯡꯈꯣꯜꯗꯣ ꯑꯩꯉꯣꯟꯗ ꯅꯃꯥ ꯄꯥꯜꯂꯤ ꯈꯪꯉꯨ ꯁ꯭ꯋꯥꯏꯗ ꯆꯤꯟꯊꯤꯕꯤꯅꯒ ꯆꯒꯠ ꯉꯥꯡꯅꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯍꯦ ꯃꯤ ꯎꯁꯤꯠꯇꯕ ꯁꯥꯔꯗꯅ ꯀꯨꯟꯖꯣ ꯑꯩ ꯀꯅꯥꯅꯣ ꯈꯪꯗꯕ ꯁꯥꯔꯗꯅ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯨꯟꯖꯣ ꯁꯥꯎꯅ ꯆꯠꯈꯤ ꯏꯁ ꯃꯣꯏ ꯃꯉꯥꯏꯔꯦꯅꯦ ꯃꯣꯏꯒꯤ ꯁꯦꯜ ꯈꯔꯗꯨꯒꯤ ꯃꯤꯒꯤ ꯍꯤꯡꯈꯣꯜ ꯁꯝꯕꯟ ꯃꯨꯟꯒꯦ ꯀꯥꯏꯅ ꯌꯥꯝ ꯄꯤꯔꯅꯦꯕ ꯑꯩꯅ ꯅꯣꯏꯅ ꯉꯝꯃꯒ ꯂꯧꯅꯦ ꯑꯉꯛꯄꯅꯤ ꯕꯤꯅꯥ ꯁꯈꯤ ꯃꯥꯁꯨ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯗꯨꯅ ꯁꯦꯜ ꯇꯥꯟꯗꯨꯅ ꯏꯔꯦꯟꯖꯅ ꯂꯩꯕꯒꯤ ꯃꯍꯨꯠ ꯃꯤꯉꯣꯟꯗꯒꯤ ꯁꯦꯜ ꯑꯔꯩꯕ ꯃꯈꯩ ꯄꯨꯁꯤꯟꯗꯨꯅ ꯃꯥꯅ ꯊꯣꯛꯄ ꯅꯨꯡꯉꯥꯏꯊꯣꯛꯅ ꯂꯩꯔꯤ ꯉꯁꯤꯁꯨ ꯕꯤꯅꯥ ꯁꯈꯤ ꯆꯥꯛꯁꯪ ꯑꯗꯨꯗ ꯆꯥꯛ ꯊꯣꯡꯉꯤ ꯃꯣꯟꯗꯥ ꯌꯥꯝ ꯅꯨꯡꯉꯥꯏꯅꯅꯤ ꯃꯥꯅ ꯆꯥꯛ ꯑꯗꯨ ꯊꯣꯡꯂꯤꯕꯗꯣ ꯆꯥꯛꯁꯤ ꯅꯨꯃꯤꯗꯥꯡꯒꯤꯁꯨ ꯌꯥꯎꯅ ꯍꯦꯛꯇ ꯊꯣꯡꯖꯤꯜꯂꯒꯦ ꯀꯩꯗꯧꯔꯨꯅꯤ ꯆꯥꯗꯧ ꯂꯩꯔꯕ ꯆꯥꯛꯁꯤꯕꯨ ꯉꯥꯏꯍꯥꯛ ꯂꯩꯇ ꯁꯨꯝ ꯊꯣꯡꯂꯤꯗꯧ ꯁꯔꯨꯛ ꯑꯗꯨꯒ ꯉꯥꯁꯤꯃꯒ ꯐꯖꯅ ꯊꯣꯡꯂꯕ ꯑꯗꯨꯒ ꯍꯣꯔꯦꯟ ꯉꯥꯔꯦꯜ ꯑꯣꯜꯍꯟꯗꯨꯅ ꯍꯥꯎꯅ ꯆꯥꯔꯒꯦ ꯃꯇꯥꯡ ꯑꯗꯨꯗ ꯃꯆꯥꯅꯨꯄꯤꯗꯨ ꯃꯃꯥꯕꯨ ꯀꯧꯗꯨꯅ ꯆꯪꯉꯛꯏ ꯏꯃꯥ ꯑꯁ ꯀꯅꯥꯅꯣ ꯑꯃꯨꯛ ꯀꯧꯔꯤꯁꯤꯅ ꯃꯤꯅ ꯆꯥꯛ ꯍꯤꯟꯖꯥꯡꯁꯦ ꯍꯥꯎꯅ ꯊꯣꯡꯉꯒ ꯆꯥꯒꯦ ꯇꯧꯔꯤꯉꯩꯁꯤꯗ ꯁꯦꯜ ꯊꯧꯕ ꯑꯃꯨꯛ ꯂꯥꯛꯏꯖꯥꯠꯂꯥ ꯍꯩꯃ ꯏꯃꯥꯒꯤ ꯊꯔꯣ ꯅꯪ ꯑꯣꯏꯔꯦ ꯍꯣꯏ ꯏꯃꯥ ꯑꯩꯅꯦ ꯀꯩꯅꯣ ꯑꯗꯨꯛ ꯀꯨꯏꯅ ꯀꯧꯕꯕꯨ ꯁꯨꯈꯨꯝꯃꯦ ꯈꯨꯝꯗ꯭ꯔꯤꯁꯤꯕꯣ ꯍꯩ ꯄꯥꯛꯅ ꯍꯦꯛꯇ ꯈꯨꯝꯕ ꯌꯥꯄꯣꯟꯇꯦ ꯃꯤ ꯁꯦꯜ ꯊꯧꯕ ꯂꯥꯛꯄ ꯑꯣꯏꯔꯝꯃꯗꯤ ꯀꯃꯥꯏ ꯇꯧꯅꯤ ꯑꯩꯈꯣꯏ ꯃꯥꯁꯤꯗꯤꯕ ꯑꯗꯣ ꯏꯃꯥꯕꯨ ꯆꯥꯛꯀ ꯆꯥꯔꯕꯣ ꯆꯥꯗ꯭ꯔꯤꯗ ꯍꯧꯖꯤꯛꯇ ꯊꯣꯡꯒꯦ ꯇꯧꯔꯤꯕꯁꯤꯅꯤ ꯅꯠꯇꯦ ꯅꯪꯗꯤ ꯆꯥꯔꯛꯑꯕꯣ ꯆꯥꯔꯛꯇ꯭ꯔꯤꯗ ꯆꯥꯛꯄꯨꯗꯤ ꯂꯣꯏꯔꯝꯃꯕꯅꯦ ꯑꯩꯁꯨ ꯑꯣ ꯐꯔꯦ ꯏꯃꯥ ꯏꯆꯥꯁꯤꯗ ꯍꯥꯎꯅ ꯍꯦꯛ ꯆꯥꯊꯣꯛꯑꯁꯤ ꯏꯃꯥꯁꯨ ꯉꯥ ꯊꯣꯡꯒꯦ ꯇꯧꯔꯝꯕꯅꯤ ꯑꯩꯉꯣꯟꯗꯅ ꯉꯥꯏꯍꯥꯛ ꯂꯩꯇꯦ ꯁꯦꯜ ꯍꯥꯏꯗꯅ ꯑꯗꯨꯒ ꯏꯃꯥꯅ ꯁꯤꯗ ꯅꯨꯡꯉꯥꯏꯅ ꯍꯤꯟꯖꯥꯡ ꯑꯍꯥꯎꯕꯒ ꯊꯣꯡꯗꯅ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯖꯥꯠꯅꯤ ꯏꯃꯥꯗꯤ ꯍꯩ ꯇꯥꯅꯤꯡꯗꯦ ꯍꯩ ꯑꯩꯁꯨ ꯅꯣꯡ ꯐꯥꯗꯣꯛꯇꯤ ꯉꯥ ꯊꯣꯡꯕ ꯑꯍꯥꯎꯕꯁꯤ ꯆꯥꯕ ꯌꯥꯏ ꯀꯩꯅꯣ ꯑꯇꯩ ꯂꯥꯏꯔꯤ ꯅꯪꯕꯨ ꯑꯩꯅ ꯍꯥꯏꯕ ꯁꯦꯜꯗꯨꯕꯨ ꯄꯨꯔꯛꯄ꯭ꯔꯣ ꯍꯣ ꯄꯨꯔꯛꯑꯦ ꯑꯗꯨꯒꯤꯅꯦ ꯑꯩꯅ ꯂꯥꯛꯏꯕꯁꯦ ꯐꯔꯦꯗ ꯏꯆꯥꯅ ꯁꯦꯜꯗꯨ ꯄꯨꯔꯛꯄ ꯏꯃꯥꯁꯦ ꯁꯦꯜ ꯂꯩꯇꯕꯒꯤ ꯇꯧꯐꯝ ꯈꯪꯗꯗꯅ ꯂꯩꯔꯝꯕꯅꯤ ꯑꯗꯣ ꯏꯃꯥꯁꯨ ꯁꯨꯃꯥꯏ ꯁꯨꯝ ꯂꯩꯗꯧ ꯁꯔꯨꯛꯄꯨꯗꯤ ꯊꯕꯛ ꯏꯪꯈꯥꯡ ꯑꯃ ꯁꯨꯗꯅ ꯀꯔꯤꯅꯣ ꯁꯦꯜ ꯊꯣꯛꯄ ꯌꯥꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯒꯦ ꯍꯥꯏꯗꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯑꯔꯦꯝꯕꯗ ꯂꯩꯗꯧ ꯁꯔꯨꯛ ꯇꯨꯃꯤꯟ ꯂꯩꯌꯨ ꯇꯥꯅꯤꯡꯗꯦ ꯑꯍꯟ ꯑꯣꯏꯔꯕ ꯑꯩꯅ ꯍꯧꯖꯤꯛꯄꯨ ꯊꯕꯛ ꯁꯨꯗꯨꯅ ꯁꯦꯜ ꯇꯥꯟꯒꯤꯗ꯭ꯔꯣ ꯅꯪꯁꯨ ꯅꯨꯄꯥ ꯃꯌꯨꯝꯗꯩ ꯁꯦꯜ ꯈꯔ ꯊꯩꯗꯅ ꯅꯃꯥ ꯑꯩꯐꯥꯎ ꯊꯥꯛ ꯉꯝꯗ꯭ꯔꯗꯤ ꯏꯕꯦꯝꯃ ꯅꯪ ꯆꯥꯎꯅꯕ ꯌꯣꯛꯂꯛꯄꯒꯤ ꯀꯔꯤ ꯀꯥꯟꯅꯅꯤ ꯅꯣꯡ ꯅꯤꯅꯤꯒꯤ ꯃꯇꯨꯡꯅꯤ ꯊꯥꯔꯣ ꯄꯨꯈ꯭ꯔꯤ ꯃꯄꯥꯟ ꯑꯗꯨꯗ ꯐꯤ ꯁꯨꯗꯨꯅ ꯂꯩꯔꯤ ꯑꯃꯨꯖꯥꯎ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯀꯟꯅ ꯀꯧꯔꯤ ꯅꯨꯄꯤ ꯅꯪ ꯇꯥꯕ꯭ꯔꯣ ꯑꯩꯅ ꯀꯧꯔꯤꯁꯤ ꯇꯥꯕ꯭ꯔꯣ ꯅꯪꯕꯣ ꯅꯨꯄꯤ ꯀꯩ ꯍꯥꯏꯒꯦ ꯃꯈꯣꯏꯇ ꯑꯩꯕꯨ ꯀꯧꯕꯕꯣ ꯀꯩ ꯍꯥꯏꯒꯦ ꯅꯠꯇꯦ ꯉꯔꯥꯡ ꯑꯩꯅ ꯎꯄꯨꯗ ꯁꯦꯜ ꯈꯔ ꯊꯝꯖꯤꯜꯂꯝꯕꯗꯣ ꯑꯗꯨ ꯀꯥꯏ ꯂꯩꯈ꯭ꯔꯒꯦ ꯃꯈꯣꯏꯇ ꯑꯗꯨꯒꯤ ꯁꯦꯜꯗꯣ ꯑꯩꯅ ꯏꯃꯥꯗ ꯑꯆꯤꯟꯕ ꯑꯃꯒꯤ ꯄꯤꯊꯣꯛꯈ꯭ꯔꯦ ꯀꯔꯤꯕ ꯍꯦꯛ ꯇꯧꯔꯒ ꯅꯪꯅ ꯅꯣꯏ ꯏꯃꯥꯗ ꯄꯤꯈ꯭ꯔꯦꯕꯨ ꯀꯩꯅꯣꯕ ꯅꯣꯡ ꯐꯥꯗꯣꯛꯀꯤ ꯋꯥꯁꯨ ꯅꯠꯇꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯅꯪꯅ ꯇꯣꯏꯅ ꯅꯣꯏ ꯏꯃꯥꯗ ꯁꯦꯜ ꯄꯤꯔꯤꯅꯦꯅ ꯇꯧꯔꯗꯤ ꯑꯩꯈꯣꯏꯗꯤ ꯌꯨꯝꯁꯦ ꯀꯔꯝꯅ ꯄꯥꯟꯁꯦ ꯍꯥꯏꯔꯤꯕꯅꯣ ꯍꯥ ꯏꯃꯥꯒꯤꯕꯨ ꯑꯩꯈꯣꯏ ꯅꯠꯇꯅ ꯀꯅꯥ ꯂꯩꯔꯤꯒꯦ ꯑꯩꯈꯣꯏꯅ ꯈꯔ ꯌꯦꯡꯗ꯭ꯔꯗꯤ ꯀꯩꯅꯣ ꯃꯈꯣꯏ ꯇꯥꯁꯣ ꯍꯣꯏꯅꯦ ꯏꯃꯥꯒꯤ ꯑꯩꯈꯣꯏ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯤ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏꯁꯨ ꯁꯣꯝꯗ ꯌꯨꯝ ꯑꯃꯗꯤ ꯄꯥꯜꯂꯤꯗꯅ ꯅꯪ ꯑꯩꯅ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯁꯦꯜ ꯊꯨꯝ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯕ ꯑꯣꯏꯗꯤ ꯐꯩ ꯑꯗꯨꯁꯨ ꯅꯠꯇꯦ ꯅꯣꯡꯃꯒꯤ ꯁꯨꯔꯒ ꯆꯥꯕ ꯑꯩꯅ ꯐꯪꯂꯛꯄ ꯁꯦꯜꯗꯨ ꯅꯪꯅ ꯅꯄꯥꯝꯗ ꯁꯨꯝ ꯄꯤꯔꯤꯗꯨ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯆꯥꯎꯈꯠꯇꯧꯔꯤꯒꯦ ꯑꯗꯨꯗꯤ ꯃꯈꯣꯏꯇ ꯑꯩꯒꯤꯁꯨ ꯏꯃꯥꯗꯣ ꯃꯊꯟꯗꯒ ꯑꯣꯏꯕꯒ ꯏꯃꯥꯅ ꯍꯥꯏꯔꯛꯄꯗ ꯍꯤꯛꯇꯣꯛꯄ ꯉꯝꯗ ꯇꯧꯅꯤ ꯅꯨꯄꯤ ꯑꯩ ꯋꯥ ꯍꯥꯏꯒꯦꯁꯦ ꯅꯣꯏꯒꯤ ꯏꯃꯥꯗꯣ ꯃꯥꯒꯤꯁꯨ ꯑꯩꯈꯣꯏ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ ꯑꯩꯁꯨ ꯈꯪꯉꯤ ꯑꯗꯣ ꯃꯥꯁꯨ ꯅꯍꯥ ꯌꯥꯝ ꯑꯣꯏꯔꯤ ꯁꯨ ꯅꯣꯝꯗꯅ ꯀꯔꯤꯅꯣ ꯁꯦꯜ ꯊꯣꯛꯄ ꯌꯥꯕ ꯇꯧꯅꯕ ꯍꯥꯏꯌꯨ ꯑꯩꯈꯣꯏꯁꯨ ꯃꯇꯦꯡ ꯁꯨꯡꯄꯥꯡ ꯄꯥꯡꯒꯨꯝꯁꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯍꯌꯦꯡ ꯇꯉꯥꯏ ꯐꯗꯕ ꯃꯇꯝꯗ ꯏꯃꯥꯒꯤꯗꯤ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯇꯥꯗꯧ ꯂꯩꯔꯦ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯁꯦ ꯌꯨꯝꯁꯦ ꯏꯆꯥ ꯏꯁꯨ ꯌꯥꯎꯔꯛꯇ꯭ꯔꯤꯉꯩꯁꯤꯗꯅꯦ ꯁꯦꯜꯗꯣ ꯈꯔ ꯌꯥꯝꯅ ꯇꯥꯜꯍꯧꯗꯅ ꯀꯔꯤꯅꯣ ꯆꯥꯎꯈꯠꯅꯕ ꯇꯧꯍꯧꯈꯤꯁꯤ ꯅꯪ ꯃꯇꯨꯡꯗꯗꯤꯅꯦ ꯁꯨꯃꯥꯏꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯗꯅ ꯁꯦꯜꯁꯤ ꯄꯤꯔꯝꯒꯅꯨꯀꯣ ꯊꯥꯔꯣ ꯃꯥꯒꯤ ꯅꯨꯄꯥꯅ ꯍꯥꯏꯔꯤꯕ ꯑꯗꯨꯁꯨ ꯑꯆꯨꯝꯕ ꯑꯣꯏꯕꯅ ꯀꯔꯤꯁꯨ ꯈꯨꯝꯃꯝꯗꯦ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯁꯨ ꯍꯧꯈꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯉꯁꯤꯗꯤ ꯇꯥꯊꯣꯠ ꯅꯍꯥ ꯄꯥꯈꯪ ꯑꯅꯤ ꯑꯍꯨꯝꯒ ꯕꯤꯅꯥ ꯁꯈꯤ ꯍꯣꯏꯗ ꯌꯥꯝ ꯁꯥꯎꯅ ꯂꯥꯛꯂꯝꯃꯤ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯕꯤꯅꯥ ꯁꯈꯤꯕꯨ ꯍꯦꯛꯇ ꯀꯧꯏ ꯍꯩ ꯕꯤꯅꯥ ꯁꯈꯤ ꯅꯪ ꯅꯅꯥꯗꯣ ꯇꯥꯗ꯭ꯔꯣ ꯑꯩꯅ ꯀꯧꯔꯤꯕꯁꯦ ꯍꯩ ꯕꯤꯅꯥ ꯁꯈꯤ ꯃꯄꯥꯟꯁꯤꯗ ꯌꯥꯝ ꯊꯨꯅ ꯊꯣꯛꯂꯛꯎ ꯂꯥꯎ ꯕꯤꯅꯥ ꯁꯈꯤꯁꯨ ꯇꯥꯔꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ ꯀꯩꯅꯣ ꯇꯥꯊꯣꯠ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯅꯪꯅ ꯑꯗꯨ ꯀꯟꯅ ꯊꯋꯥꯏ ꯂꯥꯛꯄꯤꯒꯨꯝ ꯀꯧꯔꯤꯕꯗꯨꯕꯣ ꯇꯝꯅ ꯑꯩꯅ ꯑꯗꯨꯝ ꯀꯧꯕ ꯀꯩꯗꯧꯒꯦ ꯀꯩꯅꯣ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯀꯥꯏꯅ
ꯑꯩꯅ ꯅꯪꯉꯣꯟꯗ ꯊꯥ ꯑꯃꯒꯤ ꯃꯃꯥꯡꯗ ꯀꯩ ꯍꯥꯏꯔꯝꯒꯦ ꯑꯩꯒꯤ ꯁꯦꯜꯗꯨ ꯊꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯍꯦꯛ ꯄꯤꯔꯛꯇꯕ ꯑꯩꯅ ꯀꯩ ꯍꯥꯏꯔꯝꯒꯦ ꯑꯁ ꯀꯃꯥꯏ ꯇꯧꯔꯤꯁꯤꯗꯤ ꯃꯥꯒꯤ ꯉꯁꯤꯒꯤ ꯃꯑꯣꯡꯁꯤꯗꯤ ꯀꯩꯅꯣꯃꯅꯤ ꯇꯥꯊꯣꯠ ꯁꯨꯃꯥꯏ ꯇꯧꯕꯅꯤ ꯑꯩꯁꯦ ꯅꯪꯒꯤ ꯁꯦꯜꯗꯣ ꯄꯤꯅꯕ ꯍꯥꯏꯗꯅ ꯁꯣꯝꯗ ꯀꯟꯅ ꯇꯧꯔꯤꯌꯦ ꯌꯥꯝ ꯊꯨꯅ ꯄꯤꯔꯛꯅꯕ ꯇꯧꯔꯒꯦꯕ ꯑꯩ ꯍꯩꯆꯤꯟꯊꯤꯕꯤ ꯇꯧꯉꯝꯕꯤ ꯅꯪꯒꯤ ꯅꯇꯥꯇꯣ ꯑꯩꯅ ꯈꯪꯂꯝꯃꯣꯏ ꯍꯥꯏꯅ ꯈꯟꯕ꯭ꯔꯣ ꯅꯪꯒꯤ ꯑꯗꯣꯗ ꯑꯩ ꯇꯥꯅꯤꯡꯗꯦ ꯍꯧꯖꯤꯛꯃꯛ ꯅꯌꯨꯝꯁꯤꯒꯤ ꯍꯤꯡꯈꯣꯜ ꯄꯇꯥꯗꯣ ꯌꯥꯝ ꯊꯨꯅ ꯄꯨꯊꯣꯔꯛꯎ ꯍꯥꯏꯔꯤꯕꯁꯤꯅꯤ ꯇꯥꯊꯣꯠ ꯑꯩꯒꯤꯁꯦ ꯆꯤꯟꯊꯤꯕꯒꯤ ꯋꯥ ꯅꯠꯇꯦꯕ ꯍꯟꯗꯛꯇꯤ ꯑꯩ ꯁꯣꯏꯗꯅꯕ ꯑꯗꯨꯝ ꯄꯤꯔꯛꯑꯒꯦ ꯀꯩꯗꯧꯔꯒꯦ ꯃꯇꯝ ꯈꯤꯇꯪ ꯉꯥꯏꯈꯣ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯇꯥꯊꯣꯠ ꯃꯥꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯅꯍꯥ ꯄꯥꯈꯪꯁꯤꯡ ꯑꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯏꯕꯨꯡꯉꯣ ꯃꯌꯥꯝ ꯅꯣꯏ ꯀꯩꯗꯧꯔꯤ ꯆꯪꯉꯣ ꯏꯃꯨꯡꯗ ꯑꯗꯨꯒ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯄꯣꯠꯆꯩ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯊꯨꯒꯥꯏ ꯌꯥꯟꯈꯥꯏꯕ ꯇꯧꯔꯨꯆꯣ ꯆꯪꯉꯣꯅꯦ ꯅꯣꯏ ꯀꯔꯤ ꯌꯦꯡꯗꯨꯅ ꯂꯩꯔꯤꯒꯦ ꯆꯪꯉꯣꯅꯦ ꯁꯠ ꯅꯍꯥ ꯄꯥꯈꯪꯁꯤꯡ ꯑꯗꯨꯁꯨ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯑꯗꯨꯒ ꯂꯩꯔꯝꯕ ꯄꯣꯠꯆꯩ ꯃꯌꯥꯝꯗꯨ ꯊꯨꯒꯥꯏꯕ ꯌꯥꯟꯈꯥꯏꯕ ꯇꯧꯔꯛꯏ ꯕꯤꯅꯥꯁꯥꯒꯤ ꯅꯍꯥꯟꯈꯩꯗꯤ ꯃꯥꯅ ꯉꯝꯅꯕ ꯉꯥꯡꯂꯒ ꯃꯤꯁꯤꯡꯗꯨ ꯊꯥꯗꯣꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤ ꯇꯥꯊꯣꯠꯅ ꯇꯧꯔꯛꯏꯕ ꯃꯑꯣꯡꯗꯨ ꯎꯕꯗ ꯑꯀꯤꯕ ꯃꯤꯄꯥꯏꯕ ꯄꯣꯛꯑꯝꯃꯤ ꯑꯁ ꯎꯄꯨ ꯃꯤꯡꯁꯦꯜꯒꯁꯦ ꯂꯣꯏꯅ ꯊꯨꯒꯥꯏꯈ꯭ꯔꯦꯅꯤ ꯇꯧꯔꯤꯕꯁꯦ ꯑꯩꯗꯤ ꯀꯃꯥꯏ ꯇꯧꯅꯤ ꯇꯧꯔꯤꯁꯤꯗꯤ ꯀꯩꯅꯣ ꯏꯕꯨꯡꯉꯣ ꯅꯍꯥ ꯃꯌꯥꯝ ꯂꯣꯏꯅ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯐꯠꯇꯦꯅꯦꯍꯦ ꯑꯁ ꯊꯨꯒꯥꯏꯕ ꯌꯥꯟꯈꯥꯏꯕ ꯃꯌꯥꯝꯁꯦ ꯑꯃꯨꯛꯇ ꯇꯣꯛꯎꯁꯦ ꯇꯥꯊꯣꯠ ꯅꯪꯕꯨ ꯑꯃꯨꯛꯇ ꯈꯥꯝꯃꯣꯃꯤ ꯑꯁ ꯂꯣꯏꯅ ꯇꯣꯏꯔꯦ ꯇꯧꯔꯤꯕꯁꯦ ꯇꯥꯊꯣꯠ ꯅꯪꯕꯨ ꯑꯃꯨꯛꯇ ꯈꯥꯝꯃꯣꯃꯤ ꯇꯥꯊꯣꯠ ꯇꯥꯗꯦ ꯍꯦꯟꯅ ꯑꯗꯨꯝ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣ ꯁꯥ ꯐꯃꯨꯡ ꯀꯥꯡꯊꯣꯟꯒꯗꯣ ꯁꯤꯡꯖꯪꯗꯨꯅ ꯖꯣꯞ ꯌꯥꯟꯈꯥꯏꯌꯨ ꯏꯕꯨꯡꯉꯣ ꯇꯥꯊꯣꯠ ꯅꯪ ꯑꯗꯨꯗꯗꯤ ꯇꯧꯍꯟꯒꯅꯨ ꯀꯩꯗꯧꯔꯒꯦ ꯇꯥꯊꯣꯠ ꯅꯪꯕꯨ ꯑꯝꯇ ꯈꯥꯝꯃꯣꯃꯤ ꯑꯁ ꯑꯩ ꯍꯤꯡꯈꯣꯜ ꯄꯇꯥꯗꯨ ꯄꯨꯊꯣꯔꯛꯑꯒꯦꯕ ꯇꯥꯊꯣꯠ ꯅꯪꯕꯨ ꯑꯝꯇ ꯈꯥꯝꯃꯣꯃꯤ ꯇꯥꯊꯣꯠ ꯕꯤꯅꯥꯁꯥꯈꯤꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯑꯕꯗ ꯅꯍꯥ ꯄꯥꯈꯪꯁꯤꯡꯗꯨ ꯈꯥꯝꯃꯤ ꯕꯤꯅꯥꯁꯥꯈꯤ ꯏꯃꯨꯡꯗꯒꯤ ꯍꯤꯡꯈꯣꯜ ꯄꯇꯥ ꯑꯗꯨꯕꯨ ꯂꯧꯊꯣꯛꯎꯗꯨꯅ ꯇꯥꯊꯣꯠꯇ ꯄꯤꯔꯛꯏ ꯇꯥꯊꯣꯠ ꯁꯤꯗ ꯂꯩꯔꯦ ꯍꯤꯡꯈꯣꯜ ꯄꯇꯥ ꯍꯥꯏꯕꯗꯣ ꯇꯥꯊꯣꯠ ꯕꯤꯅꯥꯁꯥꯈꯤꯒꯤ ꯃꯈꯨꯠꯇꯒꯤ ꯍꯤꯡꯈꯣꯜ ꯄꯇꯥꯗꯨ ꯇꯥꯞ ꯂꯥꯎꯅ ꯂꯥꯛꯏ ꯑꯗꯨꯒ ꯑꯗꯨꯅꯤ ꯈꯪ ꯇꯥꯊꯣꯠ ꯑꯩꯕꯨ ꯎꯁꯤꯠꯇꯕ ꯁꯥꯔꯗꯅ ꯃꯤꯒꯤ ꯁꯦꯜ ꯄꯨꯔꯒ ꯅꯨꯡꯉꯥꯏꯊꯣꯛꯅꯤꯗꯪ ꯈꯪꯕ ꯁꯤꯡꯅꯤ ꯍꯥꯏꯕ ꯈꯪꯗ꯭ꯔꯗꯤ ꯑꯗꯨꯅꯤ ꯈꯪ ꯅꯪꯅ ꯑꯇꯩꯗ ꯉꯝꯅ ꯆꯠꯂꯁꯨꯅꯦ ꯇꯥꯊꯣꯠ ꯑꯩꯉꯣꯟꯗꯗꯤ ꯈꯛ ꯌꯥꯔꯣꯏ ꯑꯁꯨꯝꯅ ꯕꯤꯅꯥꯁꯥꯈꯤ ꯁꯨ ꯅꯣꯝꯗꯨꯅ ꯁꯦꯜ ꯇꯥꯟꯕꯒꯤ ꯃꯍꯨꯠ ꯃꯤꯒꯤ ꯃꯔꯟꯅ ꯅꯨꯡꯉꯥꯏꯊꯣꯛꯀꯅꯤ ꯈꯜꯂꯨꯕ ꯉꯁꯤꯗꯤ ꯃꯌꯨꯝ ꯍꯤꯡꯈꯣꯜ ꯑꯗꯨꯁꯨ ꯃꯤꯅ ꯂꯧꯈ꯭ꯔꯦ ꯃꯥꯅ ꯂꯥꯜꯂꯨꯕꯅꯤꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗ ꯃꯌꯨꯝ ꯍꯤꯡꯈꯣꯜ ꯂꯩꯇꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯥꯅ ꯇꯧꯈꯤꯕ ꯃꯌꯥꯝ ꯑꯗꯨꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯌꯨꯝꯗꯁꯨ ꯆꯪꯕ ꯉꯝꯗ ꯏꯀꯥꯏꯗꯨꯅ ꯇꯣꯉꯥꯟꯅ ꯀꯥ ꯕꯔꯥ ꯑꯃ ꯂꯧꯗꯨꯅ ꯂꯩꯔꯝꯃꯤ ꯃꯤꯑꯣꯏꯕ ꯀꯧꯕꯅꯤꯅ ꯆꯥꯗꯕꯗꯤ ꯌꯥꯗ ꯍꯧꯖꯤꯛꯇꯤ ꯕꯤꯅꯥꯁꯥꯈꯤ ꯑꯐꯪꯕ ꯊꯕꯛ ꯁꯨꯗꯨꯅ ꯁꯦꯜ ꯇꯥꯟꯕ ꯍꯧꯔꯝꯃꯤ ꯑꯗꯨꯕꯨ ꯃꯤꯅ ꯃꯌꯨꯝ ꯍꯤꯡꯈꯣꯜ ꯑꯗꯣ ꯂꯧꯈ꯭ꯔꯕꯅꯤꯅ ꯃꯤꯒꯤ ꯀꯥ ꯕꯔꯥ ꯑꯗꯨꯗ ꯃꯄꯨꯟꯁꯤ ꯑꯗꯣ ꯋꯥꯅ ꯅꯤꯡꯉꯝꯗꯅ ꯂꯦꯞꯈꯤ